아주 그 희사도 뭐 가만 강함이 떨어지 뭐. 내가 뭔가 내가 하루를 너네. 나 그래 너. 바보, 대범새. 아이 난 용덕이 마반 도기 배러. 아이 미마. 아이 아무튼 돌아오네. 그리게 아이게 진기 뭐 탑탑 공무라. 마도 난 아이 우시다밖에 못 오네. 에바 우시더라바디 애기 군달 아빠 자로이. Sri Thungnam Birang Mongol Singh ing Lising Amaga Samapan Yangkai Nipan gi Akas ki tang Tara Humdoida Kakching District ki Kakching Khunau Thingnam Tarung Laikai da Thingnam Maino Singh amadi Thingnam Ongbi Kamini Devi Ani sigi Mari Suba Masanipa oina Poki Masin Manau Nipan gi manungda Mari Subani Matakta Uhum aduga Makhata Mari Leiri Mahi gi thak graduate ni aduga ing Lising Amaga Samapan Maudrada Kakching Kunjai Lekaida Inkol Leiduna Leraki Angang Uringedigi Huna Lila Drama Isai Tawayam Yoroki School Tamlingai Matamda School Gi Function Kiada Fancy Dress Isai Tangdam Naba Amadi Drama Kiada Award Kia Fanglaki Masag Sahi Nauringedigi Huna Art Performance Da Pongdaraki Ngasi Fabuda Sumang Lila Da Punna Le Samaga Yankai Gi Matakta Ekta Ukre Manipur State Kala Academy na pangthokpa Sumang Lila Festival da unna Sumang Lila kuntra gi matakta saruk yakre amadi competition asida Best Actor gi mana tara gi matakta fangki Best Director gi mana ani masu fangki award sing mahakna fangki basing gi manungda singthaba yaba singi manungda Bangladesh gi laidibi nongmagi wathok amang banong yai thakki thambal habalai gi leinam Umdana Manglaknaba Amadi Imale Sabi Hariba Lila Kya Asida Best Actor Gi Mana Kya Wafangaki Loinana English Singaniga Nipanda Mahak Masamang na direction Pikiba Midying Ama Hariba Suda Best Director Gi Mana Su Funky Loinana Director Kam Artist Ki Awardna English Singaniga Tarada Pangthokpa Sumalila Festival na Funky English Singaniga Taramari Amadi Taramangada Su Mahuksagi Maithong Hariba Lila Asida Best Director Gi Mana Funky Manipuri film khara su yaukre superhit oikiba film kharadang panjarabada tingkhang masibo nuksibagi hongna sara amadi tampasna hariba film kya jizo mahak sar yaraki hausi masada ana ek kari su yaudana takat ekna masada play yauna direction su piri hausi mahakna yauriba sangstan apunba artist association miyamna ekatre na haduna khangnariba artist asida senior leader boina sar yari Mangonda play Pataragi Habigi Wakal Laitri, Haksang Kalibu Makai, lay Yaukigani. Mahana Kangja Hijabaka art Pamjaba, Masamanao Singda, a calculator, Tambiram Kigani Haba, Senela Sida, Asunda Paudam Biri. Makataba, Paudamado, Mahaka Kariwari, Sanavagi Amadi Mahana Kari Paudam, Kumbirapagi Habado, Loiba Pabo Taminaraga, Nasigi Video City, Light Seer, Amadi Kamen, Mupungpana, Ibirakani Habigi, Hazab, Tamjari, Miam, Taminasi. Bro Pabu. Oi, lamdam masigi Home Minister gi amat poksabi masa nupi lanjen gina kari gi sak thong tamjaru nege hayeng isana luhong matarabasu sak thong na bana aina laishabi ulakani made akoi padani saudna like tamoirga tu toba haini bhanda lila yaure di somda I puri konga mai kai thadu ni sigre sa du sigre bane adu ai ka sunu pine chamyante 좀 짱짱데 이 가슴으로 들리라 산다고 싶으세 저희 엄마리 상나이 보고 얼마도 봐봐 이정대가 이보다 이 이마이바나 이야기더라도 matamdo ja kugi jana pamna sangkiba dilagi sumai sangre have kan sida bana yam chauri kari ge orang gudung angge sumang dilagi artist sama orna drug any artist sama orak matamdo ja ko hadi kari angai phadaba kari magun chin ya ya khali Mamang matam de kugi dila si instruments yam hamdraga so dolo man ekta to gi bilam is lei hatare ado matam to le ramba lila gi magun se to chaw hatare ado huji lai ba lila ma nungai ba da instrument ga hung ma lai se machine u se ne lila si nunga hain magi magun si hen le ena kandi bro asang mathar go na matam du gi ya lawa piele gi sega kai matam ne ba matam du da ai si amin alai na phai ba asing mala lo ne ado Hairok to sumu tau kore, Bishampur de lila tau busi de ko. Ekta lila si, angak po pang na, babo kaya si,
Ay ko dialogue lila ni ko batam da. Lila si lu ri kita. Ang yu mo tungi na bani ni. Si baro si mo duni da. Madu ito kamado la pha ni ba. Adu ito JK army na chadara ni batam da. As ai ito pha khut ka pul lo khol ta lila ko mi sing sembo da la la shoi ba khang ai yap ti nei ba ka. Moi na ngang na khona ni art adu ni ada ni to ro. Kurumjari ma'am ngasisi koi mamangda sumang lagi artist amadi tongan ba hojik leriba artist sing teng leriba awab sigi matang da koina mafum chatuna unajabagi tangkaktu ngasisi khwaidagi maru oiba artist ama haija batare unajage koigi mayamna Kaching Birangol haduna khangnariba oja Birangol unajabagi tanja do lojage ojaga haktang ngasigi koi channel siga Miko umtang warso unabagi tanja aikoin haijarobado jana chillaba matam kya kaithokpiduna atak unabagi tanja pibi dong to jaba hanu taram nokseri ja do ja aikoi adum ai wahang lakcha ge hetare ko Hani hangbiyo. ahan bisidi jagi ai nabdi khara haijare jagi ming leifam ko ja do jagi pokpogi sahi tang hambiyo ja ahan da Ai si 1958 ki ko August ki tang taram doi 13 August te pui ai pofam di ta sengwa Kaching Khunau Thingnam Ningthau Lekai da popani hauji pudi kuira bai wani popani sida hongalaga Kaching da leibadi yam kuire ai sa hum lei sa hum simok sida loina popama tani sanupa ahal sai kunsa manga sure Marcel Nebi ni sanupi ai mamim pan gare mana secondary go jani adi sanupi atombi sina Delhi dama akoi air hostess ki training tawri okay ado ai nupi high school jani ma science graduate teacher ni ado ma academy is nong na palamana ma mare ki hai tare 2017 da ma retire to okay jagi apopo ima baba ge mingdum ta ima baba si ai popo baba si mai Thingnam Mainu hare khangai masi matam du gi phawa nipani ai Maming hari ko mini khangna ba panga jatra haina gi jatra kan ma thobada moi ji maming chali akha mai ge dedi mai no jatra haira dilware adana ima gi mingna kamini koi kuire baba ji masa gi sahi humtrain thuida nonga gre adi matung da sahi kitang chonaraga ima amuk lei hidre ima su sahi malphu yaw hatana sigi nong kaina gre hojik se ojagi sahi se kya sobile ge ai sahi humphu ga taru Sabsana sure tare changa paitara aduga jana koi gi sumang lela ge phampak thak sida kabira ko se jagi sagi sahi se kya sobdi kabira ke ai sagi sahi madu kun na dai dagi ni da 1979 79 adai da yore aduda Bangladesh ki lai tv na ko ai yala na best actor bhange yawga bhange so kya dane boja 79 1979 ko Bangladesh ki lai tv adu jagi ahan ba adi sumang lela ge phampak thak sida karakku matam sida kogi award ka phangbi base kogi sida matam du da wakanda kari phobi ge jing bi Jamyan ta dang harau ya ta ne best actor ni gai du best actor ji karino khangpote ada best actor tare haibadi adi lamje myam chemi no da phasta da nungai do na ila party myam tholok da ina ma ko me adi asha nungai ta matam du da jana sabi ge bi kari role Bangladesh tagi tholok pa maitai ama sagi Manipur la aga sillinau paisa pukai phatawa mahik amana loina kahen bina taugi ada aina sabadu Bikram haibadu Bikram lukumgi okay radio to khara dum taja ki ko adu ge adu somdagi ai lakcha tinge kan se da ja ko gi ja sing sai pon phom nam si Kaching Khunong ne haibire mani adu Kaching da lakhi si karma haina lakhi karam matam lakhi adu kitang thamyo ja hoi masi smai to bani aigi nuki si magi BT training ama towi ada BT training ji DM college tai de magi mabung ahan ji no mai bungdil lei adu da khoi leite ya da na mabung yum da khoi pulap haigalaga leire matam du da gi 1989 adu ai oigani ko adu da ma BT to budagi adu haigalaga leira bane ma adu na mai BT ji loiraga koi Kaching Khunau du lapani na my profession ji chana dram ni na ma sida Kaching da leiro haidra hansing na tawdana leigi bani ado Kaching da leir ko da 90 dagi leibedu na 92 dai yumji sab
ꯀꯨꯟꯊ꯭ꯔꯥꯅꯦꯕ ꯏꯪꯈꯣꯜꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯕꯕꯥꯁꯨ ꯂꯩꯕꯤꯔꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ? ꯏꯃꯥ ꯂꯩꯔꯝꯃꯤ, ꯕꯕꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ, ꯆꯠꯅ ꯊꯣꯛꯅ ꯂꯩ. ꯃꯥꯒꯤ ꯃꯆꯥꯁꯤ ꯈꯔ ꯌꯥꯝꯕꯅꯤꯅ ꯑꯩꯈꯣꯏ ꯅꯤꯄꯥꯟ ꯄꯣꯛꯑꯦꯕ. ꯑꯗꯨꯅ ꯃꯥ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯩ. ꯏꯃꯥꯕꯨꯗꯤ ꯑꯩꯒꯤꯗ ꯀꯨꯏꯅ ꯂꯩꯔꯝꯃꯤ. ꯑꯣꯖꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯗꯨ ꯉꯁꯥꯏ ꯍꯥꯏꯕꯤꯕꯗꯨ ꯀꯌꯥꯅꯣ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯇꯧꯕꯤꯔꯤꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ? ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯅꯨꯄꯥ ꯑꯩꯈꯣꯏ ꯃꯔꯤ, ꯅꯨꯄꯤ ꯃꯔꯤ, ꯅꯤꯄꯥꯟꯅꯦꯕ. ꯑꯗꯨꯗ ꯅꯤꯄꯥ ꯑꯃꯗꯤ ꯁꯤꯈ꯭ꯔꯦ. ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯔꯤ. ꯑꯅꯤꯗꯤ ꯀꯛꯆꯤꯡ ꯈꯨꯅꯧꯗ ꯂꯩꯔꯤ. ꯑꯗꯨꯒ ꯅꯨꯄꯤꯉꯩꯗꯤ ꯂꯣꯏꯅ ꯂꯩꯔꯤ. ꯅꯨꯄꯤꯉꯩꯗꯤ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯩ. ꯊꯣꯏꯅ ꯑꯋꯥꯕ ꯌꯥꯎꯗꯦ ꯍꯥꯏꯅ ꯂꯧꯕ ꯇꯥꯏ. ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯏꯝꯄ꯭ꯂꯣꯏꯗꯤ ꯑꯃꯠꯇ ꯇꯧꯗꯦ. ꯂꯧꯎ ꯁꯤꯡꯎꯕ, ꯑꯗꯒꯤ ꯗꯨꯀꯥꯟ ꯐꯝꯕ, ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯏ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ. ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯃꯐꯝꯁꯤꯗ ꯆꯥꯎꯔꯕ ꯐꯝ ꯑꯃ ꯀꯟꯕ ꯉꯝꯕꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯖꯥ, ꯍꯦꯛ ꯆꯪꯁꯤꯟꯖꯔꯛꯄꯒ. ꯑꯗꯨꯒ ꯁꯤꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯀꯨꯞꯁꯤ 1990ꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤꯗ ꯄꯨꯟꯅ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯀꯌꯥꯃꯨꯛ ꯁꯔꯨꯛ ꯌꯥꯕꯤꯔꯒꯦ ꯑꯣꯖꯥ? ꯃꯁꯤ ꯆꯥꯎꯔꯥꯛꯅ ꯈꯟꯕꯗ ꯆꯍꯤ 79, 80 ꯕꯨ ꯍꯥꯏꯔꯣꯅꯦ. 80ꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯁꯤ ꯆꯍꯤ 14 ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛ 2024 ꯑꯗꯨꯗꯤ ꯆꯍꯤ 94 ꯁꯨꯔꯦꯅꯦ. ꯆꯍꯤ 90ꯗꯕ ꯍꯥꯏꯔꯣ, ꯃꯔꯛꯀꯤ ꯋꯥ ꯇꯣꯛꯊꯣꯛꯑꯒ ꯆꯍꯤ ꯑꯃꯗ ꯂꯤꯂꯥ ꯑꯍꯨꯝ ꯄꯨꯊꯣꯛ, 3 4 ꯂꯤꯂꯥ 200 300 ꯑꯃꯗꯤ ꯁꯨꯔꯅꯤ. ꯁꯤ ꯃꯅꯨꯡꯁꯤꯗ ꯑꯦꯋꯥꯔꯗꯁꯤ ꯀꯌꯥꯃꯨꯛ ꯂꯧꯕꯤꯔꯒꯦ ꯑꯣꯖꯥ ꯍꯧꯖꯤꯛ? ꯑꯦꯋꯥꯔꯗꯁꯤ ꯑꯩ ꯕꯦꯁ ꯑꯦꯛꯇꯔ ꯑꯦꯋꯥꯔꯗ 13 ꯂꯧꯕꯅꯦ. ꯑꯗꯨꯒ ꯑꯩꯗꯤ ꯐꯦꯁꯇꯤꯚꯦꯜ ꯊꯣꯛꯈꯤꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ. ꯐꯦꯁꯇꯤꯚꯦꯜ ꯊꯣꯛꯇꯕ ꯃꯌꯥꯝ ꯌꯥꯎꯋꯦ. ꯑꯗꯣ ꯑꯣꯖꯥ, ꯁꯨꯃꯥꯏꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯂꯝꯕꯤꯗ ꯆꯪꯉꯛꯄꯁꯦ ꯑꯣꯖꯥꯅ ꯄꯥꯝꯖꯅ ꯆꯪꯉꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯂꯝꯕꯤꯁꯤ ꯀꯔꯝ ꯍꯥꯏꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯂꯝꯕꯤꯁꯤꯗ ꯂꯥꯛꯈꯤꯒꯦ ꯑꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ? ꯑꯥꯔꯠꯄꯨꯗꯤ ꯑꯩ ꯑꯗꯨꯝ ꯏꯁꯥꯅ ꯄꯥꯝꯖꯔꯛꯏ. ꯄꯥꯝꯖꯔꯒꯁꯨ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯤ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕꯅꯤ, ꯏꯃꯨꯡ ꯃꯅꯨꯡꯅꯤ, ꯃꯥꯁꯨ ꯊꯤꯡꯅꯕꯅꯤ. ꯅꯤꯜꯀꯃꯣꯜ ꯍꯥꯏꯅ ꯃꯦꯝꯊꯣꯏ ꯂꯩꯁꯥꯕꯤ ꯍꯥꯏꯔ ꯈꯪꯅꯕꯅꯤ. ꯃꯥꯁꯤ ꯂꯤꯂꯥ ꯌꯥꯎꯅ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯑꯦꯕ. ꯌꯥꯝ ꯁꯥꯊꯤꯕ ꯑꯦꯛꯁꯤꯗꯦꯟꯅꯤ. ꯃꯣꯇꯣꯔ ꯕꯥꯏꯛꯇ. ꯑꯗꯨꯅ ꯃꯣꯏ ꯑꯍꯨꯝ ꯁꯣꯛꯄꯗ ꯃꯣꯏ ꯑꯅꯤꯗꯤ ꯁꯤꯈꯔꯦ. ꯑꯗꯒꯤ ꯃꯥꯒꯤ ꯈꯨꯎꯁꯤ ꯁꯣꯛꯇꯅ ꯔꯤꯝꯁꯇ ꯌꯥꯝ ꯀꯨꯏꯅ ꯂꯩ. ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕ ꯑꯣꯏꯅ ꯑꯩ ꯆꯠꯄꯅꯤ. ꯁꯦꯕꯥꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩꯁꯤꯗ ꯂꯤꯂꯥꯒꯤ ꯃꯤꯁꯤ ꯑꯉꯛꯄ ꯐꯪꯅ ꯂꯥꯛꯑꯦ. ꯃꯗꯒꯤ ꯑꯩ ꯃꯁꯤ ꯑꯉꯥꯡꯁꯤ ꯂꯤꯂꯥ ꯌꯥꯎ ꯌꯥꯅꯤꯅꯦ, ꯈꯖꯥꯏꯗ ꯈꯔ ꯁꯤꯛꯑꯝ, ꯁꯝ ꯈꯔ ꯐꯣꯏꯔꯝ, ꯑꯁ ꯅꯨꯄꯤ ꯄꯪꯂꯥꯛꯇ ꯂꯥꯛꯑꯦ. ꯑꯗꯒꯤ ꯃꯣꯏꯅ ꯂꯤꯂꯥ ꯌꯥꯎꯍꯜꯂꯝꯗꯅꯦ ꯂꯣꯟꯅ ꯄꯨꯏ ꯑꯩꯁꯦ. ꯄꯨꯊꯣꯛꯑꯒ ꯀꯈꯨꯂꯣꯡ ꯑꯗꯥꯏꯗ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯁꯥꯗꯅ ꯍꯣꯔꯦꯟ ꯅꯌꯥꯝꯕꯩ ꯃꯅꯥꯛ ꯊꯤꯟꯕꯤꯔꯝꯃ ꯂꯣꯏꯔꯦꯅ. ꯑꯉꯥꯡ ꯑꯣꯏꯅ ꯅꯨꯡꯁꯤꯖꯥꯅꯤ ꯃꯣꯏꯅ. ꯊꯤꯜꯂꯝꯃꯦ. ꯑꯗꯒꯤ ꯇꯧꯔꯤꯕ ꯏꯔꯥꯡꯗꯨꯗ ꯑꯩꯅ ꯂꯤꯂꯥ ꯄꯥꯔꯇꯤ ꯃꯇꯨꯡ ꯍꯦꯛ ꯏꯟ ꯆꯠꯄꯗꯨꯗ ꯏꯌꯥꯝꯕꯁꯤꯅ ꯅꯪ ꯂꯤꯂꯥ ꯄꯥꯝꯕ꯭ꯔꯅꯦ, ꯌꯥꯎꯅꯤꯡꯕ꯭ꯔꯅꯦ? ꯍꯣꯏ ꯄꯥꯝꯃꯤ, ꯌꯥꯎꯅꯤꯡꯉꯤ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯥ ꯐꯈꯤꯒꯦ, ꯑꯩ ꯅꯥ ꯐꯔꯒ ꯑꯗꯨꯝ ꯌꯥꯎꯃꯤꯟꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ, ꯅꯪ ꯑꯇꯣꯞꯄꯗ ꯆꯠꯂꯨꯒꯅꯨ, ꯌꯥꯎꯔꯨꯒꯅꯨ ꯍꯥꯏꯗꯅ ꯃꯥꯅ ꯊꯤꯡꯉꯤ. ꯊꯤꯡꯕꯗꯒꯤ ꯌꯥꯎꯈꯤꯗ꯭ꯔꯦ. ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯥꯒꯤ ꯃꯈꯣꯡꯁꯤ ꯈꯔ ꯐꯔꯛꯑ ꯃꯇꯨꯡꯗ ꯃꯌꯥꯡꯐꯥꯟꯗ ꯑꯃꯨꯛ ꯂꯥꯏꯌꯦꯡꯗꯅ ꯂꯩ. ꯃꯌꯥꯡꯐꯥꯟꯗ ꯂꯥꯏꯌꯦꯡꯗꯅ ꯖꯤꯂꯥ ꯁꯅꯥ ꯍꯥꯏꯅ ꯊꯥꯡ ꯇꯥꯒꯤ ꯑꯣꯖꯥꯅꯤ. ꯃꯥꯏꯗ ꯂꯥꯏꯌꯦꯡ ꯂꯩꯔꯤꯉꯩꯁꯤꯗ ꯂꯤꯂꯥ ꯏꯝꯐꯥꯜꯒꯤ ꯂꯤꯂꯥ ꯄꯥꯔꯇꯤꯅ ꯐꯔꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯔꯇꯤ ꯑꯃꯨꯛ ꯂꯥꯛ ꯀꯣꯃꯣꯟꯁꯤꯗꯤ ꯌꯥꯝ ꯄꯥꯝꯕ ꯃꯇꯝꯅꯦ ꯃꯣꯏꯅ ꯂꯧꯒꯗꯒꯤ. ꯃꯇꯝꯗꯨꯗ ꯋꯥꯒꯥꯏ ꯂꯤꯂꯥ ꯄꯥꯔꯇꯤ ꯀꯥꯡꯕꯨꯁꯤꯅ ꯅꯪ ꯏꯝꯐꯥꯜꯗ ꯆꯠꯇꯅ ꯈꯣꯠꯇꯅ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯗꯅ ꯇꯧꯕ ꯍꯧꯖꯤꯛ ꯋꯥꯈꯤꯅꯤ, ꯌꯥꯝ ꯐꯕꯁꯨ ꯅꯠꯇꯦ. ꯍꯟꯗꯛꯀꯤ ꯀꯥꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯗ ꯂꯤꯂꯥꯁꯤ ꯌꯥꯝ ꯀꯟꯒꯅꯤ, ꯑꯗꯣ ꯑꯃꯨꯛꯇ ꯌꯥꯎꯕꯤꯌꯨꯅꯦꯅ ꯋꯥꯒꯥꯏ ꯏꯕꯣꯆꯧꯕ ꯍꯥꯏꯕꯅꯤ. ꯃꯥꯅ ꯂꯥꯛꯅ ꯍꯥꯏꯕꯗꯒꯤ ꯅꯪ ꯐꯔꯦ, ꯅꯪꯅꯁꯨ ꯌꯥꯎꯅꯤꯡꯉꯦ ꯍꯥꯏꯔꯅꯦ. ꯋꯥꯒꯥꯏꯁꯤꯗ ꯑꯩꯁꯤ ꯋꯥꯔꯥ ꯃꯈꯨꯗꯤ ꯀꯣꯟꯁꯤꯟ ꯌꯥꯗꯦ, ꯐꯥꯟ ꯊꯥꯔ ꯐꯝꯗ꯭ꯔꯗꯤ ꯋꯥꯔꯥꯒꯨꯝꯅ ꯐꯝꯍꯜꯂꯒ ꯁꯦꯕꯥ ꯁꯦꯕꯤ ꯑꯣꯏꯅ ꯃꯇꯦꯛ ꯑꯃ ꯌꯥꯎ ꯈꯣꯠꯇ ꯌꯦꯡꯉꯁꯤ ꯍꯥꯏꯅ ꯃꯣꯏ ꯀꯥꯡ ꯃꯅꯨꯡꯁꯤ ꯋꯥꯒꯥꯏꯗ ꯂꯤꯂꯥ ꯌꯥꯎꯋꯦꯕ. ꯆꯠꯂꯦ ꯐꯖꯅ. ꯀꯥꯡ ꯍꯦꯛ ꯆꯤꯡꯕ ꯅꯨꯃꯤꯠꯇꯒꯤꯅ ꯀꯥꯡꯂꯦꯟ ꯅꯤꯉꯣꯜ ꯄꯥꯜꯂꯤ ꯐꯥꯎꯁꯤ ꯀꯥꯞꯇ꯭ꯔ ꯆꯦꯟꯕꯖꯥꯠꯅꯤ ꯂꯤꯂꯥꯁꯤ. ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯏꯍꯥꯟ ꯍꯥꯟꯅ ꯌꯥꯎꯏ. ꯑꯗꯩ ꯈꯔ ꯂꯩꯔꯒ ꯏꯝꯐꯥꯜꯒꯤ ꯀꯥꯡꯕꯨ ꯂꯥꯛꯇꯅ ꯄꯨꯈꯠꯄꯗ ꯍꯧꯖꯤꯛꯀꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯥꯏꯙꯤꯕꯤ ꯍꯥꯏꯔꯤꯁꯦ, ꯃꯁꯤ ꯌꯥꯎꯅꯅꯕ ꯑꯩꯈꯣꯏꯁꯤ ꯔꯤꯍꯥꯔꯁꯦꯜ ꯇꯧꯕ ꯍꯧꯔꯀꯥꯟꯗ ꯏꯌꯥꯝꯕ ꯀꯣꯃꯣꯟꯁꯤ ꯃꯣꯏꯅ ꯃꯕꯨꯅ ꯐꯥꯈ꯭ꯔꯦ. ꯃꯣꯏ ꯄꯥꯔꯇꯤꯗ ꯆꯠꯈ꯭ꯔꯦ. ꯑꯩ ꯏꯇꯣꯝ ꯂꯩꯍꯧꯔꯦ. ꯃꯦꯅꯦ ꯑꯌꯥꯝꯕ ꯌꯥꯎꯗ꯭ꯔꯁꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯏꯃꯥ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯐꯅꯕ ꯁꯤꯟꯅꯤ ꯇꯧꯔꯒ ꯑꯣꯖꯥ ꯆꯣꯡꯊꯥꯝ ꯃꯩꯔꯨ ꯗꯖꯥ ꯍꯥꯏꯁꯤꯅ ꯇꯥꯛꯄꯤ ꯇꯤꯛꯄꯤꯗꯅ 1979ꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯐꯦꯁꯇꯤꯚꯦꯜ ꯊꯣꯛꯇꯅ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯁꯛꯈꯪꯕꯤꯈꯤ. ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯏꯌꯥꯝꯕ ꯀꯣꯃꯣꯟꯁꯤꯅ ꯒꯥꯏꯗ ꯇꯧꯕꯤꯔꯛꯈꯤ. ꯑꯣꯖꯥ, ꯂꯤꯂꯥꯒꯤ ꯂꯝꯕꯤ ꯄꯔꯤꯡꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯊꯥꯛ ꯂꯝꯕꯤ ꯑꯃ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯐꯦꯟꯁꯤ ꯗ꯭ꯔꯦꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯂꯝꯕꯤꯁꯤꯗ ꯄꯥꯝꯖꯅ ꯀꯔꯤ ꯇꯧꯕꯤꯔꯛꯈꯤꯕ ꯂꯩꯕ꯭ꯔꯥ? ꯇꯧꯏ. ꯀꯔꯤ ꯑꯦꯋꯥꯔꯗ ꯐꯪꯕꯤꯔꯛꯈꯤꯒꯦ ꯃꯇꯝꯗꯨꯗ? ꯐꯦꯟꯁꯤ ꯗ꯭ꯔꯦꯁꯀ ꯇꯧꯕꯗ ꯑꯦꯋꯥꯔꯗ ꯐꯪꯉꯤ. ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩꯗ ꯀ꯭ꯂꯥꯁ 9, 10 ꯇꯝꯕ ꯃꯇꯝꯗꯨꯗ ꯁ꯭ꯀꯨꯜꯒꯤ 15 ꯑꯥꯒꯁꯇꯒ ꯐꯪꯁꯟ ꯇꯧꯏ. ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯐꯦꯟꯁꯤ ꯗ꯭ꯔꯦꯁꯅꯤ ꯇꯧꯏ. ꯃꯗꯨ ꯁꯩꯔꯦꯡ ꯊꯤꯕ ꯌꯥꯎꯏ. ꯑꯗꯒꯤ ꯃꯦꯖꯤꯛ ꯁꯤꯌꯥꯜ ꯑꯃ ꯁꯥꯏ ꯑꯩ. ꯃꯦꯖꯤꯛ ꯁꯤꯌꯥꯜꯗꯨꯗ
support kanyang phangi award kayang phangi ado ai matamda ai metric thaba tharam daini ne common lila yaw pusi made akoi father ni saudna like tamoir ga to toba hainin phan lila yaw re di som dai puri ko mai koi thadu ni si gre sa du si gra bane ado ai ka sing no pui de chang ya de chang de ai ka sing no de lila sana ba sa pese sahi o mari sangnai bu or ma tung ba ba ai chang de ba yumda ai imai pa na yagi da ba do matamdo ja kugi jana pamna changkiba lilagi sumai changre have kan sidai babana yam sauri kari ge orang tu mangi mana lila si pam ti point yei tam du pam ne ei tamo na kon jeng lai kai de chalo le tamo ara ga lila yaw equally adu to lila si pam de mo adu na ni adu bu sai yo mari matung da kaksing no da luhong khongdo magi lila si school phaire pan sem yam sanai chang de noma gakti sai yo mari sura matung da kaksing birango le ni ming chale manipur oi na kha kan da nang nasan pa do adu ni na do na bharat de sum haira kwa bharat su nuwa sira ba jani da noma kaksing khono de lila sana ba si de ma yeng ba jani to bin na ai khawan da na adu lila si pha lo do ga ma di mai nu sakre pau pirame noi lila party si ai birango le si ai isan pa ni noi ma'am changam de aro ai changon anjing da haiba ai di kham ko ti ko ma de lila si lo ra kan da Yung yung changam de yara ai changwai and the chagi hey napala haram ni kholam ni anjing na ai sei e tawroi akoi yauri si la sa la matam de jip ta chale mamang da pung ya la jip si da ya party plap chong ba amai taw da mamang tum di jim la adu da chale jip si thauji le as khoi phada ji da hap le la ma matam de electric ka yam ithimai da regular le te na thala to phak khata mayam si la ku bi welcome to ni ai mai to du malu de sana thangna bo ka se na silami ma adwai to de gi phara na ji nungsi gi sanghen gi ade ma na anjing da sinai ai san be mo ma be bar kai ba khop yaw su nga piu anjing na guideline to bi da nungsi chana na loi na biu ai sani noi de sinai jera bani hai da mai to da adugi matamdo do za kari fil ho kapi ne ai ga babana sana te nungsi ram da gi nungsi na kon bi ra ka da di ka pi ta rai ni amai to dagi changre yanagre de nangnaba neighbor school da lila sana school so I he kisnaw le ni na changi baba le ni matamdo yum de changre wo za si ko ado kanai de le ga sigi lila gi lambi chasin de ai kano da luang samam da ai bu koi gi waja mangi cha le na khoi anje man masa do no loi ni bi mai yum da thami tumali lila office cha salamo ai sai sing cha la ke ba to tong lo bu le ram mo kholamo lila office cha phamung ma dum thai pothaba aina du tumninge tumi mai me tumninge tumi kidraga moi de kiraga na moi de sala tumi kidraga na dum office da lei adamai ta sumang la gi artist ma on drug any artist ma ora kuma tamno za ko hadi kari tangai phada ba kari mo gun chin ya ya khali asujkan yangang sing de khang de sumang la hek yawa artist ma gi gun se kwai number 1 discipline drakal discipline to hojiki angang sing discipline ga thaina khoi tor ko ga thine khene thaina di khoi gi alaman sing na phara ga phamen phak khai lai si khoi laibakali kakhatte khongna nete adegi ahan sing ya thang makha poni chali haujik ki lila party moi tare ma tara lai se steng amani ahal lai lete chama thasi ga si lai roi bai bon du ti ne khoi de mai na tawte soi matang si do ja khang ding se mamang ri matam do ja khoi na yaw bi ra ko matam amati ja khoi na lila gi lambi si da chang jing mamang ga lei biram ba ko ado ja khoi na sang bi ra ba matam daga duga haujik hawu se lei si da something kari gum khaise ohung le ram ko do mal he da lai kari ohung le ge da haina gi akhoi na tor ko si di oja guru nai raga ahal lamana lila si matam changna tai khole aduga si to anjing na haibe yai adu haujik madagi mathang khena akhoi na tor ko di dialogue ta tor ko ni do koi sumang lila na dolok ya to bodo haujing nei sei lila na mi masing gi hele khong ba len bai sei sapa ni time ban ta ban ni kam jari oire matam da koi sumang lila gi ni mi tara khat ne tara ji apan da su oi be yawi ado jip ama da pulap akoi ji phiom su ta chawi ko laga adam jip am da chale hariba ujikan di kenta blue hin la chawang jali adu bau sandri ni mai khulai am ha pa ka da di
ꯃꯊꯪꯗ ꯑꯩꯈꯣꯏ ꯃꯦꯟꯖꯣ ꯃꯁꯤꯡ ꯌꯥꯝ ꯍꯦꯟꯒꯠꯂꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯀꯔꯤꯝ ꯌꯥꯎꯗꯦ ꯏꯇꯥꯎ ꯑꯩꯈꯣꯏꯗꯤ ꯄꯨꯡꯗꯨꯗꯅꯤ ꯄꯨꯡꯗꯨꯁꯨ ꯖꯤꯞꯀꯤ ꯃꯃꯥꯡꯗ ꯄꯨꯜꯂꯤꯅꯤ ꯊꯧꯔꯤꯅ ꯑꯗꯩ ꯒꯣꯇꯥꯟꯗ ꯐꯤꯌꯣꯝꯗ ꯍꯥꯞꯈ꯭ꯔꯦ ꯂꯣꯏꯔꯦꯅꯦ ꯀꯔꯤꯝ ꯌꯥꯎꯗꯦ ꯑꯗꯩ ꯃꯦꯀꯞ ꯅꯣꯀꯞ ꯕꯣꯛꯁ ꯀꯥꯏ ꯂꯩꯄꯣꯠꯇꯦ ꯏꯁꯥ ꯏꯁꯥꯗ ꯑꯥꯏꯕ꯭ꯔꯨ ꯑꯃꯒ ꯄꯤ ꯑꯦꯐ ꯁꯅ ꯑꯃ ꯌꯥꯎꯅꯤ ꯃꯗꯨ ꯄꯨꯂꯞꯀꯤ ꯁꯥꯏꯅꯤꯡꯒꯤ ꯑꯗꯨꯅ ꯄꯨꯂꯞ ꯇꯩꯗꯣꯔꯤꯕꯅꯤ ꯀꯔꯤꯝ ꯄꯣꯠꯆꯪ ꯆꯪꯗꯕꯅꯤꯅ ꯑꯗꯒꯤ ꯍꯦꯛ ꯌꯧꯈꯤꯕꯗꯨꯁꯨ ꯑꯗꯨꯝ ꯂꯤꯂꯥ ꯀꯧꯕꯗꯨꯅ ꯐꯝꯅꯅꯕ ꯆꯥꯅꯅꯕ ꯊꯛꯅꯅꯕ ꯐꯛ ꯑꯣꯏꯔꯣ ꯃꯤꯡꯁꯦꯜ ꯑꯣꯏꯔꯣ ꯂꯣꯏ ꯄꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯁꯥꯒꯤ ꯃꯤꯡꯁꯦꯜ ꯐꯛ ꯂꯣꯏ ꯚꯥꯕꯣꯛꯇꯅꯤ ꯄꯨꯗ꯭ꯔꯤꯁꯤ ꯑꯇꯩꯗꯤ ꯂꯣꯏ ꯄꯨꯏ ꯑꯗꯨ ꯈꯦꯠꯅꯕ ꯍꯥꯏꯁꯨ ꯑꯗꯨꯅꯤ ꯑꯗꯨꯒ ꯕꯦꯕꯥꯔꯁꯤꯃꯁꯨ ꯌꯥꯝ ꯈꯦꯠꯅꯔꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕꯁꯤꯗꯤ ꯕꯦꯕꯥꯔ ꯂꯩꯇꯦ ꯁꯣꯝꯗ ꯐꯝꯃꯝꯕ ꯑꯉꯥꯡ ꯁꯣꯝ ꯀꯥꯗ ꯐꯝꯅꯤ ꯅꯨꯄꯤꯔꯣꯝꯗ ꯐꯝꯃꯝꯕ ꯁꯣꯝ ꯐꯝꯅꯤ ꯄꯥꯃꯦꯟꯗ ꯊꯣꯛ ꯐꯝꯃ ꯅꯨꯄꯤ ꯁꯥꯕꯤ ꯃꯦꯀꯞ ꯇꯧꯅꯤ ꯐꯥꯃꯦꯟ ꯍꯥꯏꯕ ꯂꯩꯇꯦ ꯑꯃ ꯍꯥꯏꯕ ꯂꯩꯇꯦ ꯃꯥꯏꯑꯣꯜ ꯍꯥꯏꯕ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯂꯤꯂꯥꯒꯤ ꯐꯤꯖꯦꯠꯐꯝꯁꯤ ꯁꯣꯝꯗꯩ ꯊꯣꯛꯑꯁꯨ ꯄꯥꯡꯊꯣꯛꯇ ꯊꯣꯛꯑꯦ ꯊꯥꯏꯅꯗꯤ ꯑꯋꯥꯡꯗꯒꯤ ꯁꯣꯝꯗ ꯀꯥꯕ ꯃꯈꯥꯗꯒꯤ ꯁꯣꯝꯗ ꯀꯥꯕ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯒ ꯑꯍꯟꯁꯤꯡꯁꯤꯅ ꯍꯦ ꯉꯁꯤꯗꯤ ꯐꯤꯖꯦꯠꯐꯝ ꯁꯣꯝ ꯃꯈꯥ ꯁꯦꯠꯀꯗꯕꯅꯤ ꯑꯋꯥꯡ ꯀꯥꯗꯣꯔꯤꯅꯤ ꯉꯁꯤꯗꯤ ꯑꯋꯥꯡ ꯁꯦꯠꯀꯗꯕꯅꯤ ꯃꯈꯥ ꯀꯨꯝꯗꯧꯅꯤ ꯀ ꯌꯥꯝ ꯂꯩꯔꯝꯃꯦ ꯑꯗꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗꯤ ꯐꯩꯅ ꯃꯌꯥꯏꯗ ꯀꯥꯕꯁꯨ ꯌꯥꯎꯏ ꯀꯣꯏꯔ ꯆꯠꯄꯁꯨ ꯌꯥꯎꯏ ꯑꯗꯩ ꯊꯥꯏꯅꯗꯤ ꯈꯥꯡꯉꯦꯝꯕꯝ ꯑꯗꯒꯤ ꯒꯧꯔꯤꯌꯥ ꯐꯤꯖꯪ ꯀ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯝꯕꯗꯤ ꯅꯨꯃꯤꯠꯁꯨ ꯂꯩ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯁꯦꯠ ꯌꯥꯗꯦ ꯃꯤꯅ ꯂꯥꯡꯉꯝꯃꯁꯨ ꯑꯍꯟꯁꯤꯡꯗꯨ ꯍꯣꯡꯗꯣꯛꯍꯜꯂꯦꯕ ꯑꯩꯈꯣꯏ ꯁꯣꯝꯗ ꯁꯦꯠꯆꯅꯤ ꯌꯥꯔꯣꯏ ꯑꯗꯒꯤ ꯀꯩꯔꯥꯛ ꯃꯟꯗꯤꯔ ꯈꯟꯕꯁꯤꯗ ꯀꯩꯔꯥꯛ ꯌꯥꯎꯕ ꯌꯥꯗꯦ ꯑꯗꯒꯤ ꯁꯟꯒꯥꯔꯤ ꯃꯆꯥꯡ ꯍꯥꯏꯒꯗ꯭ꯔꯥ ꯆꯀꯥ ꯂꯧꯊꯣꯛꯑꯒ ꯑꯗꯨꯅ ꯏꯐꯤ ꯁꯥꯕ ꯆꯠꯈ꯭ꯔ ꯌꯥꯎꯏꯅꯦ ꯑꯁ ꯀꯩꯔꯥꯛꯅꯒ ꯇꯧꯔꯒ ꯀꯩꯔꯥꯛ ꯊꯥꯡꯒꯠꯂꯝꯕꯗꯨ ꯄꯜꯂꯞꯀ ꯌꯥꯜꯂꯤꯅꯦ ꯅꯤꯌꯣꯝ ꯌꯥꯝ ꯂꯩꯔꯝꯃꯤ ꯊꯥꯏꯅ ꯌꯥꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯀꯠꯄꯁꯤ ꯀꯠꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯂꯤꯂꯥ ꯍꯧ ꯌꯥꯗꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯨꯡ ꯀꯠꯇ꯭ꯔꯁꯨ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯧꯏ ꯑꯗꯨꯅ ꯃꯟꯗꯤꯔ ꯄꯨꯖꯥ ꯍꯥꯏꯅ ꯃꯗꯨ ꯀꯠꯄꯁꯤ ꯑꯍꯟꯁꯤꯡꯅ ꯊꯋꯥꯏ ꯌꯥꯎꯈ꯭ꯔ ꯃꯗꯨ ꯑꯋꯥꯊꯕꯤꯒ ꯊꯅꯝꯃꯕ ꯄꯥꯏ ꯂꯪꯈꯤꯅꯤ ꯇꯥꯏꯔꯛꯑꯁꯤꯡꯁꯤꯅ ꯑꯋꯥꯊꯕꯤꯒ ꯀꯠꯄ ꯌꯥꯗꯦ ꯌꯥꯗꯦ ꯅꯤꯌꯣꯝ ꯌꯥꯝ ꯂꯩꯔꯝꯃꯤꯗ ꯍꯧꯖꯤꯛꯇꯤ ꯅꯤꯌꯣꯝꯗ ꯑꯃꯠꯇ ꯂꯩꯇꯦ ꯇꯧꯅꯤꯡꯕ ꯇꯧꯈ꯭ꯔꯦ ꯂꯤꯂꯥꯁꯤ ꯊꯦꯡꯅ ꯂꯥꯛꯑꯕꯅꯤ나 ꯁꯣꯝꯗ ꯚꯥꯕꯣꯛꯅ ꯉꯥꯏꯅꯔꯦ ꯊꯣꯛꯑꯦꯇ ꯍꯧꯈꯤꯅꯤ ꯁꯣꯝꯗ ꯃꯦꯃꯥꯟ ꯇꯥꯗꯦ ꯂꯥꯏꯅ ꯈꯨꯔꯨꯝꯃꯤꯅ ꯀꯔꯥꯏꯅꯣ ꯈꯨꯔꯨꯝꯗꯕ ꯀꯔꯥꯏꯅꯣ ꯃꯦꯃꯥꯟ ꯇꯥꯕꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯈꯦꯠꯅꯕ ꯃꯌꯥꯝ ꯂꯥꯛꯑꯦ ꯃꯤ ꯃꯁꯤꯡ ꯈꯦꯠꯅꯔꯦ ꯆꯥꯕ ꯊꯛꯄ ꯈꯦꯠꯅꯔꯦ ꯂꯣꯏ ꯕꯦꯕꯥꯔ ꯈꯦꯠꯅꯔꯦ ꯑꯗꯒꯤ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯃꯛꯇ ꯑꯩꯅ ꯍꯦꯔꯣꯅꯤ ꯃꯥꯅ ꯑꯗꯨꯅꯤ ꯑꯗꯥꯅꯤꯁꯤ ꯏꯁꯥꯅ ꯇꯨꯅꯔꯝꯃꯤ ꯗ꯭ꯔꯦꯁꯁꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃ ꯂꯩꯔꯤꯁꯤꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯄꯨꯂꯞ ꯇꯨꯔꯅꯦꯕ ꯑꯗꯨꯅ ꯑꯁ ꯃꯥꯏ ꯀꯣꯠ 9-9ꯒ ꯂꯤꯠꯂꯦꯒ ꯍꯥꯏꯗ ꯑꯁ ꯊꯥꯏꯅꯗꯤ ꯑꯣꯏꯗꯤ ꯁꯤꯅꯤ ꯑꯩꯅ ꯀꯣꯠ ꯑꯃ ꯂꯤꯠꯄꯁꯤꯗꯀꯣ ꯐꯧꯗꯝꯕꯤ ꯂꯧꯔ ꯇꯨꯔꯤꯕꯅꯤ ꯍꯦꯔꯣꯗꯤ ꯁꯥꯔꯨꯔꯕꯅꯤ ꯂꯤꯠꯇ ꯌꯥꯗꯦ ꯑꯗꯣ ꯐꯟꯗꯒꯤ ꯇꯧꯔꯝꯗꯦꯕ ꯍꯧꯖꯤꯛꯇꯤ ꯄꯨꯂꯞ ꯐꯟꯗꯒꯤ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯦꯀꯞꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯐꯤꯖꯣꯟꯒꯤ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯈꯣꯡ ꯃꯣꯖꯥꯐꯥꯎ ꯐꯟꯗꯩ ꯂꯩꯔꯦ ꯀꯩꯅꯣ ꯑꯗꯣ ꯑꯣꯖꯥ ꯃꯈꯥ ꯇꯥꯅ ꯍꯪꯖꯅꯤꯡꯉꯤꯁꯤ ꯉꯁꯥꯏꯒꯤ ꯄꯔꯤꯡ ꯑꯃ ꯂꯥꯛꯄꯒꯤ ꯂꯝꯕꯤꯁꯤꯗ ꯑꯍꯣꯡꯕꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯌꯥꯝ ꯊꯤꯅ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯣ ꯉꯁꯥꯏ ꯑꯣꯖꯥꯅ ꯄꯟꯕꯤꯈꯤꯕ ꯃꯃꯥꯡꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯑꯁꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤ ꯌꯥꯝ ꯌꯥꯝꯗ꯭ꯔꯒꯁꯨ ꯗꯣꯂꯣꯞ ꯑꯃꯅ ꯍꯦꯛꯇ ꯇꯧꯈꯤꯕꯒꯤ ꯂꯝꯕꯤꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯂꯤꯂꯥꯒꯤ ꯃꯒꯨꯟꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯆꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯂꯤꯂꯥ ꯑꯃ ꯅꯨꯡꯉꯥꯏꯕꯗ ꯏꯟꯁꯇ꯭ꯔꯨꯃꯦꯟꯒ ꯑꯍꯣꯡꯕ ꯂꯥꯛꯏꯁꯦ ꯑꯍꯣꯡꯕ ꯂꯥꯛꯏꯁꯦ ꯃꯁꯤꯅꯁꯨ ꯍꯦꯟꯅ ꯂꯤꯂꯥꯁꯤ ꯅꯨꯡꯉꯥꯏꯍꯟꯕꯒꯤ ꯃꯒꯨꯟꯁꯦ ꯍꯦꯟꯅ ꯈꯟꯕꯤꯕ꯭ꯔꯣ ꯑꯣꯖꯥ ꯑꯗꯨꯒ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤ ꯌꯥꯝ ꯌꯥꯝꯗ꯭ꯔꯒꯁꯨ ꯁꯤꯗ ꯆꯪꯁꯤꯜꯂꯛꯏꯕꯁꯤꯗ ꯂꯤꯂꯥꯒꯤ ꯄꯔꯤꯡ ꯑꯃ ꯌꯥꯝ ꯐꯖꯟꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛ ꯃꯇꯤꯛ ꯐꯖꯟꯕ ꯂꯤꯂꯥ ꯑꯃ ꯂꯥꯛꯄꯁꯦ ꯑꯗꯨ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡꯁꯤꯒꯤ ꯃꯈꯥ ꯄꯣꯜꯂꯦꯅ ꯈꯟꯕꯤꯕ꯭ꯔꯣ ꯑꯣꯖꯥ ꯅꯠꯇ꯭ꯔꯒꯅ ꯂꯤꯂꯥꯒꯤ ꯃꯥꯒꯤ ꯑꯏꯕꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦꯅ ꯈꯟꯕꯤꯕ꯭ꯔꯣ ꯑꯣꯖꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯏꯕꯒꯤ ꯃꯈꯥ ꯄꯣꯟꯗꯦꯗ ꯍꯧꯖꯤꯛꯇꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯁꯨ ꯅꯨꯡꯉꯥꯏꯀꯣ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯈꯪꯉꯝꯗꯦ ꯑꯋꯥꯕꯗ ꯍꯦꯟꯅ ꯏꯟꯁꯇ꯭ꯔꯨꯃꯦꯟꯗꯨꯅ ꯄꯤꯁꯤꯜꯂꯛꯑꯦ ꯋꯥꯍꯜꯂꯤ ꯕꯥꯁꯤ ꯈꯣꯡꯖꯤꯜꯂꯛꯀꯅꯤ ꯑꯗ ꯊꯃꯣꯏꯗꯁꯨ ꯊꯨꯛ ꯂꯥꯎꯍꯜꯂꯛꯀꯅꯤ ꯑꯥꯔꯇꯤꯁ ꯑꯣꯏꯔꯤꯕ ꯑꯩꯁꯦ ꯀꯞꯅꯤꯡꯉꯝꯗꯕꯗꯨ ꯀꯞꯅꯤꯡꯒꯅꯦꯕ ꯍꯦꯜꯞ ꯇꯧꯔꯤ ꯁꯞꯄꯣꯔꯠ ꯇꯧꯔꯛꯏꯅꯤ ꯃ꯭ꯌꯨꯖꯤꯛꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯞꯄꯣꯔꯠ ꯇꯧꯏ ꯑꯐꯕ ꯄꯣꯠꯅꯤ ꯍꯦꯟꯒꯠꯂꯤ ꯊꯥꯏꯅ ꯂꯪꯖꯝꯒꯤ ꯒꯣꯔꯥꯁꯤ ꯂꯩꯅ ꯈꯣꯡꯒꯥꯎ ꯎꯞꯄꯝꯕꯗꯒꯤ ꯖꯤꯜ ꯂꯥꯛꯑꯦ ꯇꯦꯔꯤꯀꯇꯜ ꯂꯥꯛꯑꯦ ꯇꯦꯔꯤꯍꯨꯜ ꯂꯥꯛꯑꯦ ꯑꯐꯕ ꯁꯨꯝ ꯃꯃꯜ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯏꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯥꯏꯅꯒꯤꯗꯨꯅ ꯐꯩ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯔꯣꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯅꯧꯕ ꯌꯥꯋꯣꯜꯒꯤ ꯂꯥꯛꯏꯅꯤ ꯊꯥꯏꯅꯒꯤ ꯄꯣꯠꯐꯝꯗꯨ ꯀꯥꯏꯔꯛꯏ ꯍꯥꯏꯕꯒꯤ ꯋꯥꯗꯅꯤ ꯑꯃꯁꯨꯡ ꯍꯦꯜꯂꯤ ꯍꯦꯟꯗꯦꯗꯤ ꯑꯩ ꯍꯥꯏꯅꯤꯡꯗꯦ ꯃꯇꯝꯒꯤ ꯆꯦꯅꯦꯜꯗꯀꯣ ꯊꯥꯏꯅꯒꯤꯗ ꯂꯩꯔꯝꯕꯅ ꯍꯧꯖꯤꯛꯀꯤ ꯑꯑꯣꯟꯕꯁꯤ ꯂꯥꯛꯏꯅꯦ ꯍꯥꯏꯇꯥꯔꯦ ꯂꯥꯛꯏꯅꯤ ꯑꯗꯨꯗꯒꯤ ꯁꯨꯝ ꯂꯥꯛꯄꯅꯤ ꯃꯁꯥꯅ ꯂꯥꯛꯇꯥꯕꯅꯤ ꯑꯗꯣ ꯊꯥꯏꯅꯒꯤ ꯚꯥꯕꯣꯛꯁꯨ ꯅꯨꯡꯉꯥꯏꯔꯦ ꯊꯥꯏꯅꯒꯤ ꯚꯥꯕꯣꯛꯀ ꯍꯧꯖꯤꯛꯀꯤ ꯚꯥꯕꯣꯛ ꯈꯦꯠꯅꯕꯁꯨ ꯂꯩ ꯑꯗ ꯃ꯭ꯌꯨꯖꯤꯛ ꯀꯔꯤ ꯌꯥꯎꯕꯁꯤꯁꯨ ꯐꯩ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯊꯥꯏꯅ ꯂꯤꯂꯥ ꯚꯥꯕꯣꯛ ꯁꯤ ꯃꯤ 1,000 ꯇꯤꯟꯕꯁꯤꯗ ꯌꯨ ꯊꯛꯄ 5-6ꯇꯅꯤ ꯌꯥꯎꯕ ꯍꯧꯖꯤꯛꯇꯤ ꯄꯨꯂꯞ ꯊꯛꯏ ꯍꯥꯏ ꯌꯥꯔꯦ ꯑꯗꯨꯅ ꯚꯥꯕꯣꯛ ꯂꯥꯡꯕꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯍꯦꯜꯂꯦꯕ ꯃ꯭ꯌꯨꯖꯤꯛꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯁꯥꯟꯅ ꯉꯝꯃꯣꯏ ꯊꯥꯏꯅꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯦꯡꯉꯨꯁꯤ ꯂꯥꯛꯄꯁꯤ ꯂꯥꯡꯗꯦ ꯍꯥꯏꯕ
ꯁꯨꯝꯅꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃꯇꯪ ꯃꯌꯥꯏꯗ ꯄꯥꯜꯂꯒ ꯍꯣꯔꯣꯗꯨꯁꯨ ꯑꯥ ꯃꯇꯣꯟ ꯃꯊꯛꯇ ꯋꯥꯡꯅ ꯊꯦꯠꯂꯤꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯤꯂꯥꯁꯤ ꯊꯣꯛꯂꯛꯇꯨꯅ ꯗꯤꯡ ꯍꯥꯏꯔꯒ ꯂꯤꯂꯥꯁꯤ ꯁꯥꯟꯅ ꯄꯨꯝꯅꯃꯛ ꯆꯦꯛꯂꯥꯎ ꯂꯥꯎꯗꯅ ꯇꯥꯏꯌꯦꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅ ꯌꯦꯡꯉꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯒ ꯂꯤꯂꯥꯗꯨ ꯅꯨꯡꯉꯥꯏꯍꯜꯂꯦꯕ ꯍꯧꯖꯤꯛꯇꯤ ꯄꯥꯟ ꯗꯨꯀꯥꯟꯗ ꯄꯨꯡꯀꯣꯏ ꯀꯣꯏꯔꯅꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯃ ꯁꯥꯟꯅꯕꯗ ꯃꯁꯤꯁꯨ ꯌꯨ ꯌꯣꯟꯕ ꯌꯥꯎꯔꯤꯕꯅꯤ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂ ꯂꯥꯛꯑꯅꯤ ꯚꯥꯕꯣꯛꯁꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯉꯥꯎꯐꯩꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯂꯥꯡꯕꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯍꯦꯜꯂꯦꯕ ꯑꯗꯨꯅ ꯃ꯭ꯌꯨꯖꯤꯛꯁꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯑꯒ ꯁꯥꯟꯅꯕꯁꯤꯅ ꯐꯩ ꯊꯥꯏꯅꯒꯤ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯗꯤ ꯁꯨꯡꯇꯥꯕ ꯇꯥꯔꯣꯏ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯌꯥꯜꯂ ꯑꯩ ꯂꯥꯎꯔꯕꯗꯣ ꯌꯨ ꯉꯥꯎꯕ ꯃꯌꯥꯝꯗꯨꯅ ꯉꯥꯡꯅꯕ ꯇꯥꯔꯦ ꯑꯩ ꯀ꯭ꯋꯥ ꯇꯄꯣꯏ ꯀ꯭ꯋꯥ ꯃꯉꯥꯅꯤꯅꯦ ꯑꯗꯨꯗꯤ ꯑꯗꯨ ꯑꯣꯏꯅ ꯇꯥꯅꯦꯕ ꯑꯩ ꯉꯥꯡꯁꯤ ꯇꯥꯔꯔꯣꯏꯕ ꯑꯗꯣ ꯑꯣꯖꯥꯁꯦ ꯀꯛꯆꯤꯡ ꯕꯤꯔꯪꯒꯣꯜ ꯍꯥꯏꯅ ꯈꯪꯅꯔꯛꯄꯁꯦ ꯍꯣꯏ ꯀꯔꯝꯕ ꯂꯤꯂꯥꯗꯤ ꯈꯪꯅꯕꯤꯔꯛꯈꯤꯕꯅꯣ ꯑꯩ ꯑꯗꯨꯝ 1979ꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯥꯏꯗꯤꯗ ꯑꯗꯨꯝ ꯈꯪꯈ꯭ꯔꯦ ꯀꯛꯆꯤꯡ ꯕꯤꯔꯪꯒꯣꯜ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯗꯤ ꯀꯛꯆꯤꯡ ꯈꯨꯅꯧ ꯍꯥꯏꯅ ꯍꯥꯏꯔꯒꯁꯨ ꯀꯛꯆꯤꯡꯗ ꯖꯣꯏꯀꯨꯃꯥꯔ ꯍꯥꯏꯔꯒꯁꯨ ꯖꯣꯏꯗ ꯍꯥꯏꯅꯕ ꯂꯩꯇꯅ ꯑꯗꯨꯃꯥꯏꯅ ꯇꯠꯂ ꯀꯧꯈꯤꯕꯅꯤ ꯑꯩꯅ ꯀꯛꯆꯤꯡꯗ ꯂꯩꯔꯦꯅ ꯀꯛꯆꯤꯡ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩꯅ ꯀꯛꯆꯤꯡꯗ ꯂꯩꯕꯁꯤ ꯌꯥꯎꯔ ꯃꯇꯨꯡꯗ ꯂꯩꯕꯅꯦꯕ ꯑꯩ 79ꯗꯩ ꯂꯤꯂꯥ ꯌꯥꯎꯔꯦ 84 83 ꯑꯗꯨꯋꯥꯏꯗ ꯑꯩ ꯅꯣꯡꯃꯩꯕꯨꯡꯗ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯅ ꯁꯤꯗ ꯂꯩꯕꯗꯤ 90ꯗꯅꯦꯕ 90ꯗꯒꯤ ꯂꯩꯔꯛꯄꯅꯦꯕ ꯁ꯭ꯇꯤꯜ ꯍꯧꯖꯤꯛꯁꯤ ꯑꯣꯖꯥ ꯀꯔꯝꯕ ꯄꯥꯔꯇꯤꯗ ꯌꯥꯎꯕꯤꯔꯤꯒꯦ ꯑꯄꯨꯟꯕ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯦꯀꯥꯇ꯭ꯔꯦꯜ ꯍꯥꯏꯅ ꯑꯁꯪꯕꯗ A3ꯗꯣ ꯑꯗꯨꯗ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯌꯥꯎꯖꯔꯤ ꯈꯥ ꯇꯥꯕ ꯑꯉꯥꯡꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯒꯦ ꯍꯥꯏꯗꯅ ꯂꯤꯂꯥꯁꯨ ꯑꯗꯨꯝ ꯐꯖꯕꯅꯤ ꯑꯗꯨꯕꯨ ꯀꯣꯔꯣꯅꯥꯅ ꯑꯃꯨꯛ ꯍꯥꯏꯍꯠꯂꯦ ꯂꯥꯟꯅ ꯑꯃꯨꯛ ꯍꯥꯏꯍꯠꯂꯦ ꯇꯧꯐꯝ ꯈꯪꯗꯕꯅꯤꯅ ꯌꯨꯝꯗ ꯁꯨꯝ ꯏꯁꯨ ꯈꯔ ꯂꯧ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯨ ꯁꯤꯒꯤ ꯃꯇꯥꯡꯅꯤꯅ ꯀꯣꯔꯣꯅꯥꯗꯒꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯔꯤꯕ ꯂꯥꯟꯁꯤ ꯐꯥꯎꯕꯁꯤꯗ ꯑꯥꯔꯇꯤꯁꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯁꯤ ꯀꯔꯝꯍꯥꯏꯅ ꯂꯩꯅꯔꯤ ꯍꯥꯏꯕꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯃꯐꯝ ꯃꯐꯝ ꯆꯠꯂꯒ ꯈꯪꯖꯅꯤꯡꯕꯒꯤꯁꯨ ꯃꯦꯟ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯑꯇꯣꯞꯄ ꯋꯥꯍꯪꯁꯦ ꯈꯔ ꯁꯨꯝ ꯍꯪꯖꯍꯧꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯣꯖꯥꯒꯤ ꯑꯗꯤ ꯒꯨꯔꯨꯁꯦ ꯀꯅꯥꯅꯣ ꯆꯣꯡꯊꯥꯝ ꯃꯌꯨꯔꯙꯖ ꯍꯥꯏꯅ ꯌꯥꯝ ꯑꯍꯟꯅꯤ ꯑꯣꯖꯥ ꯅꯤꯡꯊꯦꯝꯖꯥꯎ ꯍꯥꯏꯔꯁꯨ ꯈꯪꯅꯕꯅꯤ ꯃꯥꯁꯤ ꯀꯕꯤꯅꯤ ꯃꯥꯅ ꯏꯕ ꯂꯥꯏꯔꯤꯛ ꯌꯥꯝ ꯂꯩꯕꯅꯤ ꯑꯐꯥꯎꯕꯅꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗꯗꯤ ꯑꯗꯨꯅ ꯃꯥꯁꯤ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯁ ꯃꯥꯅ ꯇꯥꯛꯄꯤꯕꯁꯤꯗꯤ ꯃꯃꯨꯠ ꯇꯥꯅ ꯇꯥꯛꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯒꯤ ꯅꯦꯛꯁꯇ ꯑꯩ ꯑꯣꯖꯥ ꯕꯤꯔꯤꯖꯤꯠꯇꯤ ꯀꯩꯅꯣꯅꯤ ꯑꯣꯖꯥ ꯕꯤꯔꯤꯖꯤꯠꯇꯤ ꯏꯁꯩ ꯂꯤꯂꯥ ꯌꯥꯎꯔꯒ ꯏꯇꯥꯎ ꯍꯣꯏ ꯇꯤꯟꯅꯔꯀꯥꯟꯗ ꯇꯧꯕꯅꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯩꯅ ꯑꯍꯥꯟꯕ 79ꯗꯒꯤꯅ 84 85 ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯑꯣꯖꯥꯗꯨ ꯂꯩꯔꯤ ꯑꯗꯨꯅ ꯑꯁ ꯈꯣꯡ ꯈꯨꯠ ꯊꯥꯡꯕ ꯃꯤꯠ ꯅꯥ ꯌꯦꯡꯕ ꯐꯥꯎ ꯐꯖꯅ ꯀꯨꯞꯅ ꯇꯥꯏ ꯌꯥꯝ ꯃꯥꯗ ꯑꯗꯨꯝ ꯂꯣꯏꯅꯖꯔꯛꯏ ꯁꯨꯃꯥꯡ ꯂꯤꯂꯥ 30-30ꯒꯤ ꯃꯊꯛꯇ ꯃꯥꯅ ꯇꯥꯛꯄꯤꯔꯤ ꯌꯥꯝꯅ ꯐꯖꯅ ꯇꯥꯛꯄꯤꯔꯤ ꯍꯧꯖꯤꯛꯁꯤ ꯑꯣꯖꯥꯒꯤ ꯂꯤꯂꯥꯁꯤ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯔꯣꯅꯥꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯁꯥꯟꯅꯗꯕ ꯇꯥꯔꯒꯁꯨ ꯍꯣꯏ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯀꯤ ꯂꯝꯕꯤꯁꯤꯗ ꯑꯣꯖꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯑꯣꯖꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯈꯔꯁꯨ ꯂꯩꯕꯤꯔꯝꯒꯗꯕ ꯃꯥꯜꯂꯦ ꯀꯌꯥ ꯂꯩꯕꯤꯒꯦ ꯑꯗꯨꯒ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯃꯇꯝꯗ ꯀꯔꯝꯍꯥꯏꯅ ꯃꯦꯅꯦꯖ ꯇꯧꯕꯤꯒꯦ ꯑꯣꯖꯥ ꯇꯣꯉꯥꯟꯅ ꯑꯩ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯇꯝꯕ ꯂꯩꯇꯦ ꯑꯩꯒꯤ ꯁꯪꯁꯊꯥꯟꯗꯨꯗ ꯌꯥꯎꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯗꯨ ꯄꯤꯔꯛꯑꯀꯥꯟꯗ ꯏꯕꯨꯡꯉꯣ ꯅꯪꯅ ꯁꯥꯔꯤꯁꯤ ꯁꯤꯅꯤ ꯑꯗ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯅꯪ ꯁꯨꯃꯥꯏꯅ ꯅꯣꯛꯀꯗꯕꯅꯤ ꯅꯈꯣꯡ ꯁꯨꯃꯥꯏꯅ ꯊꯥꯡꯉꯨ ꯁꯣꯝꯗ ꯑꯣꯜꯂꯨ ꯁꯨꯃꯥꯏꯅ ꯇꯧ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯆꯠꯂꯨ ꯈꯣꯠꯂꯨ ꯍꯥꯏꯗꯅ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯇꯥꯛꯄꯅꯤ ꯇꯣꯉꯥꯟꯅ ꯑꯩꯅ ꯌꯨꯝꯗ ꯀꯧꯔꯒ ꯃꯥꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯣꯖꯥꯁꯤ ꯂꯤꯂꯥꯗ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯕꯁꯤꯒꯤ ꯑꯩꯈꯣꯏ ꯑꯦꯛꯇꯔ ꯑꯣꯏꯅ ꯂꯩꯕ ꯈꯛ ꯅꯠꯇꯅ ꯗꯤꯔꯦꯛꯇꯔꯒꯤ ꯊꯥꯛꯁꯤ ꯐꯥꯎꯗ ꯁꯨꯝ ꯌꯧꯕꯤꯔꯀꯥꯟꯁꯤꯗ ꯑꯣꯖꯥꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯤꯂꯥ ꯀꯌꯥ ꯑꯃ ꯑꯣꯖꯥꯒꯤ ꯗꯤꯔꯦꯛꯁꯟ ꯃꯈꯥꯗ ꯄꯤꯕꯤꯔꯛꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯣꯖꯥ ꯀꯣ ꯑꯗꯣ ꯂꯤꯂꯥ ꯀꯌꯥꯃꯨꯛꯁꯤ ꯑꯣꯖꯥꯒꯤ ꯗꯤꯔꯦꯛꯁꯟ ꯃꯈꯥꯗ ꯗꯤꯔꯦꯛꯁꯟꯁꯤ ꯂꯤꯂꯥ 10ꯒꯤ ꯃꯊꯛꯇꯗꯤ ꯄꯤꯔꯦ 10 10 ꯀꯣ ꯑꯗꯨꯕꯨ ꯕꯦꯁ ꯗꯤꯔꯦꯛꯇꯔꯗꯤ 3ꯂꯛ ꯐꯪꯈ꯭ꯔꯦ 3ꯂꯛ 4ꯂꯛ ꯐꯪꯕꯅꯤ ꯐꯦꯁꯇꯤꯚꯦꯜꯗ ꯀꯣ ꯑꯣꯖꯥꯅ ꯗꯤꯔꯦꯛꯁꯟ ꯄꯤꯈꯤꯕꯗ ꯑꯍꯥꯟꯕ ꯑꯦꯋꯥꯔꯗ ꯐꯪꯈꯤꯕ ꯂꯤꯂꯥꯁꯤ ꯀꯔꯝꯕꯅꯣ ꯃꯍꯧꯁꯥꯒꯤ ꯃꯥꯏꯊꯣꯡꯑꯅ ꯐꯣꯔꯦꯁꯀꯤ ꯂꯤꯂꯥ ꯑꯃ ꯂꯩꯕꯅꯤ ꯑꯣꯖꯥꯗꯤ ꯀꯔꯤ ꯔꯣꯜ ꯂꯧꯕꯤꯒꯦ ꯑꯗꯨꯗ ꯑꯩ ꯍꯥꯎ ꯅꯤꯡꯊꯧ ꯑꯃ ꯁꯥꯏ ꯑꯩ ꯏꯁꯥ ꯌꯥꯎꯅ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯃꯥꯏꯊꯣꯡꯑꯅ ꯏꯇꯥꯎ ꯀꯩꯅꯣꯒꯤꯗꯨ ꯐꯣꯔꯦꯁꯀꯤ ꯑꯗꯨ ꯇꯧꯏ ꯑꯗꯒꯤ ꯑꯩ ꯀꯔꯤ ꯅꯨꯡꯁꯤꯕꯤ ꯏꯝꯐꯥꯜ ꯍꯥꯏꯕ ꯀꯩꯅꯣꯃ ꯃꯃꯤꯡ ꯌꯥꯎꯕꯅꯦ ꯑꯩ ꯂꯣꯏ ꯆꯤꯟꯐꯥ ꯄꯨ ꯉꯝꯗ꯭ꯔꯤ ꯑꯩꯈꯣꯏꯁꯦ ꯑꯍꯜ ꯑꯣꯏꯕꯁꯦ ꯁꯨꯃꯥꯡꯁꯤꯗꯒꯤꯅꯤ ꯏꯇꯥꯎ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯏꯃꯨꯡꯗ ꯂꯧꯒꯦ ꯄꯨꯂꯞ ꯆꯪꯕ ꯏꯃꯨꯡ ꯌꯧꯔ ꯀꯥꯎꯔꯤꯅꯤ ꯑꯩꯅ ꯂꯧꯒꯦ ꯆꯪꯕ ꯄꯣꯠꯇꯨ ꯀꯔꯤꯅꯣꯅꯦ ꯁꯨꯡꯅꯤꯡ ꯅꯤꯡꯁꯤꯡꯕ ꯊꯣꯛꯄꯣꯠꯇꯦ ꯕ꯭ꯔꯦꯟꯁꯦ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯃꯇꯝꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯖꯥ ꯍꯣꯏ ꯂꯤꯂꯥꯗ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯈꯤꯕ ꯁꯤꯜ ꯃꯇꯦꯛ ꯑꯃꯅ ꯚꯥꯏꯔꯦꯜ ꯐꯖꯅ ꯆꯠꯈꯤꯕ ꯃꯇꯝꯒ ꯍꯦꯛ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯀꯣ ꯑꯗꯣ ꯑꯣꯖꯥꯒꯤꯗ ꯌꯥꯝ ꯐꯖꯕ ꯁꯤꯜ ꯃꯇꯦꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯌꯥꯝꯅ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯥꯁꯤ ꯂꯩꯕꯤꯈꯤꯕ ꯀꯔꯝꯕ ꯃꯇꯥꯡ ꯌꯥꯎꯕꯤꯒꯦ ꯂꯤꯂꯥꯁꯦ
ꯃꯗꯨꯗꯤ ꯌꯥꯝ ꯂꯩ ꯂꯤꯂꯥ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯑꯌꯥꯝꯕꯅ ꯆꯥꯡ ꯃꯥꯟꯅꯩ ꯑꯩꯕꯨ ꯁꯥꯊꯤꯕ ꯂꯤꯂꯥ ꯑꯃꯅꯀꯣ ꯑꯁꯪꯕ ꯊꯔꯣꯏꯅ ꯃꯇꯝꯗꯨꯒꯤ ꯌꯥꯝ ꯂꯥꯎꯕ ꯄꯤꯑꯦꯂꯦꯒꯤ ꯁꯦꯒꯥꯛ ꯀꯥꯏ ꯃꯇꯝꯅꯦꯕ ꯃꯇꯝꯗꯨꯗ ꯑꯩꯁꯤ ꯑꯥꯔꯃꯤ ꯂꯩꯇꯅ ꯐꯥꯏꯌꯦꯕ ꯑꯁꯦꯡꯕ ꯂꯥꯜꯍꯧꯕꯅꯦ ꯑꯗꯣ ꯍꯩꯔꯣꯛꯇꯁꯨ ꯑꯃꯨꯛ ꯇꯧꯈ꯭ꯔꯦ ꯕꯤꯁꯦꯝꯄꯨꯔꯗ ꯂꯤꯂꯥ ꯇꯧꯕꯁꯤꯗꯀꯣ ꯍꯦꯛꯇ ꯂꯤꯂꯥꯁꯤ ꯑꯉꯛꯄ ꯐꯪꯅ ꯚꯥꯕꯣꯛ ꯃꯌꯥꯝꯁꯤ ꯐꯖꯅ ꯌꯦꯡꯉꯦꯀꯣ ꯗꯥꯏꯂꯣꯛ ꯂꯤꯂꯥꯗꯨꯒꯤ ꯃꯇꯝꯗꯨꯗ ꯂꯤꯂꯥꯁꯤ ꯂꯣꯏꯔꯒꯦꯗ ꯑꯉꯥꯡ ꯃꯌꯥꯝꯅ ꯌꯣꯝꯕ ꯇꯨꯡ ꯏꯟꯅꯕꯅꯦꯃꯤ ꯑꯁꯤ ꯃꯍꯥꯛ ꯑꯁꯦꯡꯕꯗꯨꯅꯦꯗ ꯃꯗꯨꯒꯤꯗ ꯀꯃꯥꯟꯗꯣ ꯂꯥꯛꯑ ꯐꯥꯕꯅꯦꯕ ꯑꯩꯗ ꯑꯗꯨꯒꯤꯗ JK ꯑꯥꯔꯃꯤꯅ ꯆꯠꯅꯔꯝꯃꯤ ꯃꯇꯝꯗꯨꯗ ꯑꯁ ꯑꯩꯁꯦ ꯍꯦꯛꯇ ꯐꯥ ꯈꯨꯠꯀ ꯄꯨꯜꯂ ꯈꯣꯠꯂ ꯇꯧꯔ ꯂꯤꯂꯥ ꯀꯧꯕ ꯃꯤꯁꯤꯡ ꯕꯤꯁꯦꯝꯄꯨꯔꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯈꯪꯅꯩ ꯌꯥꯝ ꯇꯤꯟꯅꯩꯕ ꯑꯩꯒ ꯃꯣꯏꯅ ꯉꯥꯡꯅ ꯈꯣꯠꯅ ꯃꯤ ꯑꯥꯔꯠ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯇꯧꯔꯒ ꯂꯧꯊꯣꯛꯏꯅꯤ ꯀꯃꯥꯟꯗꯣꯁꯨ ꯈꯪꯅꯕ ꯌꯥꯎꯔꯝꯗ꯭ꯔꯥ ꯃꯣꯏ ꯇꯧꯔ ꯑꯁ ꯃꯌꯥꯡ ꯁꯤꯃꯥꯏꯅ ꯐꯥꯔꯤꯅꯤ ꯑꯗꯨꯗꯤ ꯑꯣꯖꯥ ꯂꯤꯂꯥꯗ ꯌꯥꯝ ꯁꯥꯊꯤꯕ ꯁꯥꯈꯤꯕ ꯚꯤꯂꯦꯟ ꯔꯣꯜꯗ ꯂꯧꯈꯤꯕꯁꯦ ꯀꯌꯥꯝ ꯌꯥꯎꯕꯤꯔꯒꯦ ꯕꯤꯂꯦꯟꯗꯤ ꯏꯔꯧ ꯂꯧꯗꯦꯗ ꯕꯤꯂꯦꯟꯗꯤ ꯏꯔꯧ ꯂꯧꯗꯦꯗꯤ ꯃꯇꯦꯛ ꯈꯔ ꯕꯤꯂꯦꯟ ꯑꯣꯏꯔꯝꯃꯁꯨ ꯂꯥꯁꯇ ꯀꯟꯀ꯭ꯂꯨꯖꯟꯗ ꯑꯐꯕ ꯑꯣꯏꯔꯛꯄ ꯑꯗꯨꯝꯕ ꯇꯧꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯁꯪꯕ ꯊꯧꯔꯝꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯑꯃꯅ ꯀꯩꯁꯥꯝꯄꯥꯠꯇ ꯁꯥꯟꯅꯩꯌꯦꯕ ꯀꯩꯁꯥꯝꯄꯥꯠꯇ ꯁꯥꯟꯅꯕꯁꯤꯗ ꯑꯩꯅ ꯁꯤꯔꯝꯗꯥꯏꯒꯤ ꯆꯥꯎꯔꯒ ꯍꯦꯛꯇ ꯀꯩꯅꯣꯅꯦ ꯑꯥꯔꯃꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯣꯏꯁꯤꯜꯂꯒ ꯆꯦꯟꯐꯝ ꯂꯩꯔꯛꯇ꯭ꯔꯕ ꯑꯗ ꯑꯩ ꯆꯦꯜꯂꯦꯁꯤ ꯅꯣꯏ ꯅꯥꯔꯥꯏ ꯌꯦꯛꯅꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯑꯩ ꯁꯣꯝ ꯆꯦꯟꯒ꯭ꯔꯦ ꯅꯣꯏ ꯇꯥꯛꯊꯣꯛꯏꯗꯣ ꯍꯥꯏꯅ ꯇꯧꯔ ꯃꯥꯅ ꯀꯞꯄꯒ ꯅꯣꯏꯒꯤ ꯍꯌꯦꯡ ꯑꯩ ꯉꯁꯤ ꯆꯠꯂꯕꯅꯤ ꯅꯣꯏꯒꯤ ꯍꯌꯦꯡꯒꯤꯗꯃꯛ ꯍꯥꯏꯕ ꯗꯥꯏꯂꯣꯛꯁꯦ ꯑꯩꯒꯤꯅꯦꯕ ꯆꯠꯂꯕꯅꯤ ꯑꯩ ꯉꯁꯤꯗꯤ ꯅꯣꯏꯒꯤ ꯍꯌꯦꯡꯒꯤꯗꯃꯛ ꯄꯝꯄ꯭ꯂꯦꯠ ꯆꯨꯝꯋꯥꯏꯇ ꯆꯥꯏꯔꯛꯄꯅꯦꯃꯤ ꯄꯤꯑꯦꯜꯑꯦ ꯃꯌꯥꯝꯁꯦ ꯃꯣꯏ ꯌꯦꯡꯉꯝꯖꯥꯠꯅꯤꯗ ꯀꯩꯁꯥꯝꯄꯥꯠꯁꯤꯗ ꯑꯁ ꯑꯗꯨꯝꯕꯗꯒꯤꯅꯤ ꯑꯩ ꯑꯁꯦꯡꯕꯗꯤ ꯃꯣꯏ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯑꯩ ꯍꯦꯛ ꯊꯣꯛꯑꯒ ꯑꯩ ꯂꯣꯏꯔꯝꯗꯥꯏ ꯁꯤꯟꯁꯦ ꯄꯝꯄ꯭ꯂꯦꯠ ꯆꯥꯏꯔꯛꯑꯦꯕ ꯄꯤꯑꯦꯜꯑꯦꯁꯤꯅ ꯍꯩꯔꯣꯛꯇꯁꯨ ꯑꯗꯨꯝ ꯆꯥꯏꯔꯤ ꯑꯗꯨꯅ ꯍꯦꯛꯇ ꯑꯋꯣꯏꯕꯣꯏ ꯄꯥꯡꯈꯟ ꯈꯟꯈꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯀꯤꯔꯕ ꯊꯦꯡꯅꯈꯤ ꯑꯉꯥꯡꯕ ꯊꯝꯕꯥꯜ ꯒꯥꯏꯕ ꯔꯤꯚꯣꯂꯨꯁꯟꯒꯤ ꯑꯁ ꯌꯥꯝ ꯐꯥꯎꯕ ꯔꯤꯚꯣꯂꯨꯁꯟ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯗꯦꯟꯖꯔ ꯌꯥꯝ ꯊꯦꯡꯅꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯏꯁꯥꯅ ꯑꯁꯦꯡꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯊꯥꯗꯣꯛꯄꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯁ ꯀꯥꯟꯆꯤꯄꯨꯔꯗ ꯀꯣꯝꯗꯒ ꯊꯥꯗꯣꯛꯑꯦ ꯑꯗꯨꯒꯤ ꯑꯣꯖꯥꯁꯤ ꯐꯥꯔ ꯄꯨꯕꯅꯤꯀꯣ ꯑꯣꯖꯥꯁꯤ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯃꯥꯏ ꯊꯥꯗꯣꯛꯆꯔꯛꯀꯅꯤꯗ ꯑꯗꯨꯝ ꯈꯜꯂꯦ ꯀꯩꯅꯣꯗꯁꯨ ꯑꯃꯨꯛ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜꯒꯤ ꯆꯧꯒꯥꯏꯃ ꯍꯥꯏ ꯁ꯭ꯀꯨꯜꯗꯣ ꯏꯇꯥꯎ ꯑꯗꯨꯏ ꯆꯤꯡ ꯃꯊꯛꯇ ꯊꯧꯔꯤ ꯆꯤꯡꯈꯠꯂꯤ ꯄꯨꯜꯂꯒ ꯃꯗꯨ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯐꯥꯀꯥꯟꯁꯦ ꯀꯩꯅꯣꯗ ꯋꯥꯡꯖꯤꯡꯒꯤ ꯊꯣꯡꯗ ꯐꯥꯕꯅꯦꯕ ꯂꯤꯂꯥꯅ ꯇꯦꯟꯊꯥꯗ ꯆꯠꯄ ꯇꯦꯟꯊꯥꯗ ꯆꯦꯔꯤꯇꯤꯒꯤ ꯂꯤꯂꯥ ꯀꯧꯕ ꯃꯤꯁꯨ ꯌꯥꯎꯔꯤꯅꯤ ꯑꯗꯨꯃꯛꯇꯗꯤ ꯌꯥꯗ꯭ꯔꯤꯅꯤ ꯃꯣꯏ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯇꯧꯅꯤ ꯃꯣꯏ ꯅꯣꯡꯃꯩ ꯑꯁꯦꯡꯕ ꯌꯥꯎꯔꯤ ꯈꯣꯠꯂꯤ ꯐꯥꯔ ꯄꯨꯔꯤ ꯑꯗꯨ ꯁꯥꯠ ꯒꯥꯔꯤ ꯀꯩꯗꯧꯔꯦꯅ ꯍꯧꯖꯤꯛ ꯍꯩꯔꯣꯛꯀꯤ MLA ꯑꯣꯏꯔꯤꯕ ꯔꯥꯙꯦꯁ꯭ꯌꯥꯝꯁꯦ ꯃꯇꯝꯗꯨꯗ ꯃꯥꯁꯤ SI ꯔ ꯀꯩꯅꯣꯝ ꯑꯣꯏꯌꯦꯕ ꯃꯥ ꯊꯦꯡꯅꯩꯀꯣ ꯀꯩꯗꯧꯕꯩꯅꯣꯅ ꯃꯥ ꯇꯧꯋꯦ ꯑꯁ ꯃꯣꯏ ꯅꯣꯡꯃꯩꯐꯥꯎ ꯁꯣꯟꯅꯔꯤꯅꯤ ꯑꯗꯨꯁꯨ ꯂꯤꯂꯥꯏ ꯀꯥꯡꯕꯨꯅꯤ ꯊꯥꯗꯣꯛ ꯈꯣꯠꯇꯣꯛ ꯃꯥ ꯍꯥꯏ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯅꯤ ꯃꯣꯏ ꯀꯩꯅꯣꯗꯨꯅ ꯁꯣꯝꯗ ꯃꯦꯖꯔꯗꯨ ꯄꯣꯔꯛꯑꯣ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯈꯣꯡꯖꯣꯝꯗ ꯌꯥꯝ ꯂꯨꯕ ꯊꯕꯛ ꯑꯃ ꯆꯠꯂꯤ ꯅꯣꯏ ꯂꯤꯂꯥ ꯄꯥꯔꯇꯤ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯒꯅꯨ ꯑꯗꯨꯅ ꯑꯩ ꯂꯥꯛꯑꯒ ꯂꯧꯊꯣꯛꯀꯅꯤ ꯃꯣꯏꯅ ꯄꯨꯔꯁꯨ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏ ꯑꯩ ꯈꯣꯡꯖꯣꯝꯗ ꯑꯊꯨꯕꯩꯅ ꯏꯃꯔꯖꯦꯟꯁꯤ ꯂꯥꯛꯏꯁꯤ ꯃꯥ ꯊꯧꯗꯈ꯭ꯔꯦ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯑꯦ ꯃꯥ ꯆꯠꯂꯝꯃꯣ ꯑꯗꯒꯤ ꯑꯥꯔꯃꯤꯁꯤꯡꯅ ꯐꯥꯔꯦ ꯈꯣꯡꯖꯣꯝ ꯆꯠꯀꯅꯤ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯈꯣꯡꯖꯣꯝ ꯆꯠꯀꯅꯤ SP ꯗꯣ ꯃꯥ ꯈꯣꯡꯖꯣꯝ ꯊꯕꯛ ꯍꯥꯏꯊꯔꯛꯄꯅꯦꯕ ꯔꯥꯙꯦꯁ꯭ꯌꯥꯝꯁꯦ ꯃꯥ ꯏꯁꯀꯣꯔꯠꯀ ꯇꯧꯔꯒ ꯑꯗꯒꯤꯗꯤ SP ꯗꯤ ꯌꯧꯗ꯭ꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯐꯥꯔ ꯈꯣꯠꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯀꯩꯅꯣꯗꯨꯅ ꯃꯦꯖꯔꯗꯨꯅ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔꯗꯣ ꯑꯁ ꯐꯨꯔꯤꯠ ꯑꯉꯧꯕ ꯇꯤ-ꯁꯥꯔꯠ ꯑꯃ ꯂꯤꯠꯂꯤ ꯍꯥꯄꯦꯟ ꯑꯉꯧꯕ ꯑꯃ ꯇꯧꯔꯒ ꯌꯥꯝ ꯅꯥꯟꯅ ꯃꯁꯛ ꯐꯖꯩ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯂꯛꯑꯦ ꯅꯣꯏ ꯐꯥꯔꯤ ꯃꯤꯗꯨ ꯀꯗꯥꯏꯗ ꯄꯨꯊꯣꯔꯛꯑꯣꯅ ꯑꯕꯤꯔ ꯈꯥꯟ ꯁꯥꯍꯕ ꯁꯃꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯇꯥ ꯁꯃꯨꯅꯦ ꯑꯩꯅꯦ ꯀꯩꯔꯥꯎ ꯔꯥꯖꯦꯟꯒ ꯃꯗꯒꯤꯗꯤ ꯋꯥꯍꯪ ꯄꯥꯎꯍꯪꯗ ꯃꯣꯏ ꯅꯣꯡꯃꯩꯗꯨ ꯀꯗꯥꯏꯅꯣ ꯄꯨꯊꯣꯔꯛꯇ꯭ꯔꯕꯅꯤ ꯁꯥꯎꯔꯦꯕ ꯃꯦꯖꯔꯗꯨꯁꯨ ꯃꯣꯏ ꯌꯨ ꯊꯛꯆꯤꯜꯂꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ ꯁꯤꯕꯥꯏꯁꯨ ꯌꯨ ꯊꯛꯑꯒ ꯇꯧꯔꯤꯕꯅꯦꯕ ꯑꯗꯩ ꯁꯤ ꯅꯀꯂꯤꯒꯤ ꯅꯣꯡꯃꯩ ꯉꯥꯛꯇꯅꯤ ꯑꯗꯨꯅꯦ ꯅꯣꯏ ꯐꯖꯅ ꯍꯪꯉ ꯐꯥ ꯌꯥꯗ꯭ꯔꯦ ꯅꯣꯏ ꯑꯥꯔꯇꯤꯁ ꯑꯗꯨ ꯂꯣꯏꯅꯃꯛ ꯋꯥꯔꯤꯗꯨ ꯁꯥꯔꯦ ꯑꯗꯒꯤ ꯃꯣꯏ ꯀꯗꯥꯏꯗꯒꯤ ꯐꯥꯔꯛꯏ ꯃꯣꯏ ꯂꯤꯂꯥ ꯄꯥꯔꯇꯤ ꯀꯗꯥꯏ ꯂꯩꯍꯧꯏ ꯑꯗꯨ ꯂꯩꯍꯧꯏ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯃꯣꯏ ꯃꯐꯝꯗꯨ ꯇꯥ ꯅꯪ ꯊꯤꯟꯒꯗꯕꯅꯤ ꯑꯁ ꯑꯩꯈꯣꯏ ꯐꯥꯔꯛꯄ ꯒꯥꯔꯤꯁꯤꯡꯗꯣ ꯍꯟꯅ ꯃꯃꯥꯏ ꯂꯩꯔ ꯊꯤꯜꯍꯜꯂꯤꯅꯦ ꯊꯤꯟꯕꯒꯤ ꯁꯥ ꯂꯩꯊꯣꯔꯀꯥꯟꯁꯤꯗ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯔꯥꯙꯦꯁ꯭ꯌꯥꯝꯁꯦ SI ꯊꯦꯡꯅꯔꯦ ꯀꯃꯥꯏꯅ ꯌꯥꯔꯦ ꯊꯥꯗꯣꯛꯇ꯭ꯔꯗꯤ ꯑꯩ ꯇꯧꯒꯦ ꯇꯧꯕꯅꯤꯅꯦ ꯀꯥꯏ ꯇꯧꯔꯦ ꯃꯥ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯦ ꯏꯝꯐꯥꯜ ꯂꯣꯝ ꯊꯣꯛꯈ꯭ꯔꯦ ꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯍꯦꯛ ꯐꯥꯐꯝ ꯖꯒꯥꯐꯥꯎ ꯅꯝꯅ ꯊꯤꯜꯍꯜꯂꯦ ꯃꯦꯖꯔꯗꯨꯅ ꯑꯗꯒꯤ ꯅꯣꯏ ꯄꯣꯠ ꯆꯩ ꯋꯥꯠꯄ꯭ꯔꯥ ꯌꯦꯡꯉꯣ ꯀꯔꯤ ꯋꯥꯠꯂꯤ ꯀꯩꯗꯧꯒꯤ ꯂꯣꯏ ꯍꯪꯉ ꯀꯨꯞꯅ ꯇꯧꯔ ꯊꯤꯜꯍꯜꯂꯦ ꯑꯗꯨꯃꯥꯏꯅ ꯀꯔꯤꯒꯨꯝꯕ ꯅꯣꯏꯅ ꯊꯤꯟ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯍꯨꯝꯗꯅꯤ ꯐꯥꯏꯗꯨ ꯂꯤꯂꯥ ꯄꯥꯔꯇꯤ ꯄꯨꯂꯞ ꯂꯩꯍꯧꯔꯤꯅꯦꯕ ꯃꯣꯏ ꯊꯦꯡꯅꯗ꯭ꯔꯗꯤ ꯃꯣꯏ ꯑꯍꯨꯝꯁꯦ ꯍꯟꯅ ꯄꯣꯔꯛꯀꯗꯕꯅꯤ ꯑꯩꯈꯣꯏ ꯁꯤꯗꯤ ꯂꯦꯛꯍꯟ ꯆꯥꯍꯜꯂꯒ ꯅꯣꯡꯉꯥꯜꯂ ꯊꯤꯟꯗꯣꯏꯅꯤ ꯃꯌꯨꯝꯗ ꯑꯗ ꯇꯧꯔ ꯂꯤꯂꯥ ꯄꯥꯔꯇꯤꯁꯤꯡ ꯉꯥꯏ ꯂꯩꯔꯝꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯤꯟꯖꯜꯂꯦ ꯂꯤꯂꯥ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯍꯤꯡ ꯑꯊꯦꯡꯕ ꯆꯠꯄ ꯈꯣꯠꯄꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯒ ꯂꯤꯂꯥ ꯑꯁꯤ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯁꯤꯖꯟ ꯃꯇꯝ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯖꯟ ꯃꯇꯝꯁꯤꯗꯗꯤ ꯑꯗꯨꯕꯨꯗꯤ ꯑꯋꯥꯕꯁꯤ ꯌꯥꯝ ꯊꯦꯡꯅꯕꯤꯔꯝꯒꯗꯧ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯣꯖꯥꯅ ꯊꯦꯡꯅꯕꯤꯔꯛꯈꯤꯕ ꯑꯋꯥꯕ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯟꯁꯤꯗ ꯀꯥꯎꯔꯔꯣꯏꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯃꯇꯝ
ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯣ ꯑꯝꯇ ꯑꯁ ꯑꯗꯨꯝꯕꯗꯤ ꯌꯥꯝ ꯂꯩ ꯑꯗꯣ ꯑꯃꯈꯛꯇꯪ ꯍꯥꯏꯖꯔ ꯄꯣꯊꯥꯖꯒꯦꯀꯣ ꯑꯩꯈꯣꯏ ꯋꯥꯡꯉꯨꯗ ꯂꯤꯂꯥ ꯆꯦꯔꯤꯇꯤ ꯇꯧꯕꯁꯤꯗ ꯄꯩꯁꯥꯁꯦ ꯇꯥꯗ꯭ꯔꯦ ꯑꯉꯥꯡ ꯂꯤꯂꯥ ꯀꯧꯔꯨꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯋꯥꯔꯦ ꯂꯤꯂꯥꯗꯤ ꯍꯧꯗ ꯌꯥꯗ꯭ꯔꯦ ꯚꯥꯕꯣꯛꯇ ꯉꯁꯥꯏ ꯑꯆꯪꯕꯗꯒꯤ ꯇꯤꯀꯦꯠ ꯀꯛꯑ ꯐꯝꯃꯤꯅꯤꯅ ꯂꯤꯂꯥꯒꯤ ꯃꯃꯟꯗꯨ ꯇꯥꯗ꯭ꯔꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯤꯂꯥꯁꯦ ꯍꯧꯔꯣꯏ ꯇꯧꯕ ꯍꯧꯗ ꯌꯥꯗ꯭ꯔꯦ ꯚꯥꯕꯣꯛꯀꯤ ꯌꯦꯡꯉꯒ ꯍꯧꯔꯁꯤ ꯃꯣꯏ ꯑꯉꯥꯡꯁꯤꯡꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏ ꯄꯤꯖꯔꯒꯦ ꯑꯍꯤꯡ ꯂꯦꯛꯄꯤꯔꯛꯑꯣ ꯍꯥꯏꯅ ꯇꯧꯔ ꯐꯔꯦ ꯐꯔꯦꯅ ꯂꯤꯂꯥꯁꯤ ꯁꯥꯟꯅꯔꯦ ꯑꯗꯩ ꯑꯍꯤꯡ ꯄꯣꯊꯥꯔꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤ ꯅꯨꯡꯁꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯐꯧ ꯇꯥꯏꯕ ꯈꯣꯠꯅ ꯐꯧꯒ ꯇꯥꯏꯔꯒ ꯑꯩꯈꯣꯏ ꯄꯩꯁꯥꯗꯣ ꯄꯤꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯑꯦ ꯃꯣꯏꯗꯤ ꯃꯊꯪ ꯃꯣꯏꯗ ꯀꯥ ꯑꯃ ꯌꯦꯞꯕꯖꯥꯠꯅꯤꯗ ꯑꯉꯥꯡꯁꯤꯡꯗꯨꯅ ꯃꯇꯝꯗ ꯂꯤꯂꯥ ꯕꯥꯇꯣꯟ ꯂꯨꯄꯥ 5ꯗ ꯄꯤꯌꯦ ꯑꯦꯗꯚꯥꯟꯁꯁꯨ ꯇꯧꯅꯗꯦ ꯂꯨꯄꯥ 5 ꯊꯅꯕ ꯂꯣꯏꯔꯦ ꯃꯣꯏ ꯂꯤꯂꯥ ꯑꯃ ꯀꯧꯔꯝꯃꯦꯕ ꯇꯥꯔꯤꯛ ꯑꯁꯨꯛꯀꯤ ꯑꯗꯨꯗꯣ ꯃꯃꯤꯡ ꯃꯊꯥ ꯏꯔꯒ ꯃꯗꯨ ꯑꯩꯈꯣꯏ ꯂꯤꯂꯥꯅꯦ ꯆꯠꯂꯤꯅꯦ ꯋꯥꯡꯉꯨꯁꯤꯗ ꯂꯤꯂꯥ ꯂꯩꯔꯝꯗ꯭ꯔꯦ ꯋꯥꯡꯉꯨꯁꯤ ꯃꯊꯪ ꯃꯍꯥꯛ ꯑꯣꯜꯂꯦ ꯑꯩꯈꯣꯏꯅ ꯋꯥꯡꯉꯨ ꯁꯕꯜ ꯋꯥꯡꯉꯨ ꯇꯦꯔꯥ ꯈꯣꯡ ꯃꯃꯥꯡ ꯁꯕꯜ ꯃꯅꯤꯡ ꯁꯕꯜ ꯁꯟꯗꯪ ꯈꯣꯡꯉꯅꯤ ꯇꯧ ꯄꯪꯆꯠꯇ ꯆꯠꯂꯤꯅꯦ ꯂꯤꯂꯥ ꯇꯧꯕ ꯂꯤꯂꯥ ꯂꯩꯇꯦꯗ ꯃꯣꯏꯗꯤ ꯀꯧꯁꯜꯂꯝꯃꯤꯖꯥꯠꯅꯤꯗ ꯑꯁ ꯑꯗꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯁ ꯂꯤꯂꯥ ꯂꯩꯇꯦ ꯑꯗ ꯆꯔꯥꯗꯤ ꯍꯦꯜꯂꯦ ꯑꯩꯈꯣꯏ ꯂꯤꯂꯥ ꯃꯐꯝꯗ ꯊꯣꯡꯉ ꯆꯥꯔꯨꯅꯤ ꯂꯥꯛꯏꯕꯗꯣ ꯅꯨꯡꯗꯥꯡꯗ ꯆꯔꯥ ꯍꯦꯜꯂꯦ ꯑꯗꯩ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯂꯤꯂꯥ ꯑꯣꯐꯤꯁ ꯑꯗꯨꯗꯤ ꯍꯌꯦꯡꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣꯗ ꯇꯧꯒꯗꯕꯅꯤ ꯀꯔꯤ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯅꯩꯗꯣ ꯇꯨꯃꯨꯈꯣꯡ ꯃꯣꯏꯔꯥꯡꯄꯨꯔꯦꯟ ꯏꯇꯥꯎ ꯀꯣ ꯇꯨꯃꯨꯈꯣꯡ ꯃꯣꯏꯔꯥꯡꯄꯨꯔꯦꯟꯗ ꯑꯁ ꯑꯌꯨꯛ ꯀꯩꯅꯣꯝ ꯊꯣꯡꯉ ꯆꯥꯔꯨꯁꯤꯗ ꯅꯨꯡꯗꯥꯡꯗ ꯃꯣꯏ ꯄꯤꯖꯅꯤ ꯑꯌꯨꯛꯇ ꯑꯩꯈꯣই ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯆꯔꯥ ꯍꯦꯜꯂꯕꯅꯤ ꯑꯌꯨꯛꯇꯩ ꯊꯧꯖꯤꯟꯈ꯭ꯔꯁꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯅꯣꯡꯉꯥꯜ ꯑꯌꯨꯛꯇ ꯊꯧꯖꯤꯜꯂꯦ ꯑꯗꯨ ꯃꯣꯏ ꯂꯤꯂꯥ ꯀꯧꯕ ꯀꯥꯡꯕꯨꯁꯨ ꯂꯧꯁꯤꯡ ꯆꯠꯈꯤꯕ ꯀꯥꯡꯕꯨ ꯁꯨꯈꯪ ꯈꯪꯗꯦ ꯁ꯭ꯋꯥꯏ ꯍꯥꯏꯗꯦ ꯃꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉ ꯆꯥꯔ ꯅꯨꯡꯗꯥꯡ ꯇꯧꯗꯣꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯃꯣꯏ ꯂꯤꯂꯥ ꯀꯧꯕ ꯃꯤꯁꯤ ꯀꯧꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯂꯤꯂꯥꯗꯤ ꯉꯔꯥꯡ ꯅꯍꯥꯟ ꯍꯥꯏꯗꯣꯛꯆꯔꯝꯕꯗꯨꯗꯤ ꯍꯥꯏꯔꯛꯑꯦꯅꯦ ꯇꯧ ꯊꯤꯕ ꯌꯥꯝ ꯊꯤꯔꯕ ꯃꯇꯨꯡꯗꯅꯦꯕ ꯀꯔꯤꯒꯤꯅꯣ ꯇꯧꯔ ꯀꯅꯥꯗ ꯍꯥꯏꯗꯣꯛꯑꯝꯕꯅꯣ ꯑꯩꯈꯣꯏꯗꯤ ꯇꯝꯖꯥꯅ ꯔꯤꯁꯤꯚꯔꯅꯦꯕ ꯇꯥꯏꯗꯦꯝꯁꯤꯗ ꯍꯥꯏꯗꯣꯛꯑꯝꯖꯥꯠꯅꯤ ꯃꯥꯗꯤ ꯌꯨ ꯉꯥꯎꯔ ꯇꯨꯝꯃꯤꯉꯩꯗ ꯀꯥꯎꯔꯖꯥꯠꯅꯦꯕ ꯁꯣꯝꯒꯤ ꯄꯥꯕꯨꯡꯒ ꯅꯨꯄꯤ ꯁꯥꯕꯤ ꯑꯁꯤꯒ ꯑꯣꯀꯦꯖꯟ ꯑꯅꯤ ꯂꯩꯔꯝꯃꯤꯅꯦ ꯁꯤ ꯄꯥꯕꯨꯡꯗꯅꯤ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯆꯔꯝꯕꯗꯣ ꯍꯥꯏꯅ ꯏꯍꯦ ꯏꯆꯥ ꯑꯩ ꯀꯥꯎꯔ ꯑꯁ ꯍꯔꯦ ꯆꯔꯥ 2 ꯑꯃ ꯍꯦꯜꯂꯒ ꯑꯗꯨꯃꯥꯏꯅ ꯋꯥꯅ ꯂꯥꯛꯈꯤꯌꯦ ꯄꯩꯁꯥꯁꯨ ꯂꯨꯄꯥ ꯑꯃ ꯌꯥꯎꯗꯕ ꯆꯔꯥ ꯍꯦꯜꯂꯒ ꯂꯥꯛꯈꯤ ꯑꯩꯈꯣꯏꯗ ꯑꯌꯥꯎꯕ ꯄꯩꯁꯥꯗꯣ ꯈꯥꯏꯒꯠꯅꯔ ꯒꯥꯔꯤ ꯊꯥꯎ ꯍꯥꯜꯂꯒ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯌꯥꯝ ꯊꯤꯅ ꯇꯧꯏ ꯑꯗꯣ ꯂꯤꯂꯥꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯒ ꯍꯥꯏꯕꯤꯔꯝꯃꯣ ꯑꯣꯖꯥ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯅꯨꯡꯉꯥꯏꯕꯁꯤꯅꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤꯗ ꯕꯤꯁꯦꯝꯄꯨꯔ ꯂꯣꯝꯗ ꯂꯤꯂꯥ ꯁꯥꯟꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯉꯥꯡ ꯑꯍꯟ ꯈꯥꯛꯇꯅ ꯀꯣꯏꯄꯨ ꯄꯨꯕꯤꯗꯅ ꯁꯤ ꯀꯩꯅꯣ ꯃꯌꯥꯗꯅꯤ ꯆꯥꯛꯀꯧꯕ ꯃꯌꯥꯁꯤ ꯗꯤꯋꯥꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯒꯣꯕꯔꯙꯟ ꯄꯨꯖꯥꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯨꯝꯗ ꯍꯜꯍꯟꯗꯦ ꯕꯤꯁꯦꯝꯄꯨꯔꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯁꯤꯅꯀꯣ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯦ ꯂꯤꯂꯥ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯃꯤꯟꯅꯔꯦ ꯍꯜꯂꯛꯑꯦ ꯕꯤꯁꯦꯝꯄꯨꯔꯗ ꯑꯃꯨꯛ ꯀꯨꯝꯃꯤꯟꯅꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯖꯤꯞ ꯑꯃ ꯂꯩꯔꯝꯃꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯩ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯨꯅ ꯇꯧꯕꯤꯔꯛꯈꯤ ꯑꯗꯨ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯁꯤꯖꯟꯒꯤ ꯃꯇꯝꯗꯣ ꯁꯤꯖꯟꯒꯤ ꯃꯇꯝꯁꯤꯗ ꯆꯥꯎꯔꯥꯛꯅ ꯂꯤꯂꯥ ꯑꯁꯤ ꯅꯣꯡꯃꯗ ꯀꯌꯥꯃꯨꯛꯀ ꯑꯣꯖꯥꯒꯤ ꯑꯣꯖꯥ ꯌꯥꯎꯕꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕꯗ ꯀꯌꯥꯝ ꯂꯧꯕꯤꯒꯦ ꯀꯃꯟ ꯑꯣꯏꯅ ꯁꯤꯖꯟ ꯃꯇꯝꯁꯤꯗ ꯂꯤꯂꯥꯒꯤ ꯕꯥꯔꯇꯣꯟꯁꯦ ꯀꯌꯥꯝ ꯂꯧꯕꯤꯒꯦꯗꯣ ꯙꯨꯂꯣꯛ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯌꯥꯝꯕꯅ ꯐꯥꯏꯔꯦꯟ ꯄꯟꯆꯃꯤ ꯌꯥꯎꯁꯪꯒꯁꯤ ꯃꯔꯤ ꯆꯠꯂꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯂꯤꯂꯥ ꯃꯇꯝꯗꯨꯗꯅꯤ ꯚꯥꯕꯣꯛꯅ ꯈꯪꯗꯅ ꯍꯧꯖꯤꯛ ꯂꯤꯂꯥ ꯍꯦꯛ ꯁꯥꯟꯅꯕ ꯁꯪꯕꯤꯒꯅꯨꯀꯣ ꯍꯥꯏꯔꯤꯁꯦ ꯁꯝꯅ ꯁꯥꯟꯅꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯅ ꯑꯗꯣ ꯑꯃꯨꯛꯇꯪꯗꯤ ꯌꯥꯎꯈ꯭ꯔꯦ 5 ꯁꯥꯟꯅꯕ ꯑꯃ 5ꯗꯣ ꯑꯌꯨꯛꯇꯒꯤ ꯍꯧꯏ ꯑꯌꯨꯛꯀꯤ ꯄꯨꯡ 7ꯗ ꯀꯩꯁꯥꯝꯄꯥꯠꯇ ꯍꯧꯏ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯌꯨꯛ ꯐꯥꯏꯔꯦꯟ ꯄꯟꯆꯃꯤꯒꯤꯗꯤ ꯏꯇꯥꯎ ꯑꯌꯨꯛꯁꯨ ꯁꯥꯟꯅꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ 5ꯁꯤꯗꯤ ꯇꯣꯏꯗꯦ ꯑꯃꯨꯛꯇꯤ ꯌꯥꯎꯈꯤ ꯑꯩ ꯄꯨꯟꯁꯤꯗ ꯙꯨꯂꯣꯛ ꯂꯩꯔꯤꯉꯩ ꯀꯃꯟ ꯆꯇ꯭ꯋꯥꯂꯤꯗ ꯑꯣꯏꯅ ꯃꯔꯤꯁꯤꯁꯨ ꯀꯃꯟ ꯑꯣꯏꯅ 4ꯁꯤꯗꯤ ꯐꯥꯏꯔꯦꯟ ꯄꯟꯆꯃꯤꯒ ꯌꯥꯎꯁꯪꯒꯗ ꯆꯠꯂꯦ ꯑꯗꯨꯅ ꯐꯤꯛꯁꯅꯤ ꯍꯧꯖꯤꯛꯀꯤ ꯃ꯭ꯌꯨꯖꯤꯛꯀ ꯄꯥꯟꯗꯅ ꯃꯥꯏꯛꯀ ꯇꯧꯕꯤꯖꯥꯠ ꯅꯠꯇꯦꯗ ꯂꯤꯂꯥ ꯍꯧꯔꯁꯦ ꯊꯧ ꯍꯦꯛꯇ ꯊꯣꯛꯄꯤ ꯑꯗꯒꯤ ꯃꯊꯪꯒꯤ ꯁꯣ ꯌꯧꯔꯒ ꯃꯤꯅꯤ ꯕꯁ ꯃꯅꯨꯡꯗꯒꯤ ꯙꯨꯂꯣꯛ ꯌꯩꯔꯤꯅꯤ ꯌꯩꯐꯝ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯒ꯭ꯔꯤꯜ ꯂꯨꯝ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯤꯅꯤ ꯕꯁ ꯃꯅꯨꯡꯗꯒ ꯑꯗꯨꯝ ꯊꯣꯛꯑꯦꯕ ꯑꯗꯨ ꯃꯦꯀꯞꯇꯣ ꯇꯧ ꯂꯥꯛꯑꯕꯅꯤꯅ ꯃꯤꯅꯤ ꯕꯁ ꯃꯅꯨꯡꯗ ꯑꯩꯈꯣꯏ 10ꯗꯅꯤ 3-4 ꯃꯌꯥꯏ ꯊꯣꯛꯈ꯭ꯔꯕꯅꯤꯅ 2-3ꯗꯅꯤ ꯃꯅꯨꯡ ꯂꯩꯍꯧꯔꯤꯗꯣ 2-3ꯁꯤꯅ ꯑꯗꯨꯝ ꯐꯤ ꯍꯣꯡꯉꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯑꯗꯨꯒ ꯑꯗꯨꯝ ꯀꯣꯟꯅ ꯃꯣꯏꯅ ꯂꯤꯂꯥꯒꯤ ꯐꯤꯖꯦꯠꯐꯝ ꯁꯣꯝꯗ ꯂꯩꯔꯦ ꯀꯣꯟꯅ ꯍꯣꯡꯖꯤꯟꯕ ꯂꯤꯂꯥ ꯁꯤꯜ 3-4ꯗꯤ ꯑꯗꯨꯝ ꯑꯁ ꯑꯍꯟꯁꯤꯡꯁꯤ ꯖꯥꯠꯅꯕꯅꯤ ꯂꯤꯂꯥ ꯄꯥꯔꯇꯤ ꯌꯧꯔꯦ ꯇꯣꯡ ꯍꯦꯛꯇ ꯀꯨꯝꯒꯤꯅꯤ ꯚꯥꯕꯣꯛ ꯃꯔꯛꯇ ꯁꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯌꯥꯝ ꯂꯥꯏ ꯁꯥꯟꯅꯔꯦ ꯁꯤꯖꯟ ꯃꯇꯝꯁꯤꯗ ꯅꯣꯡꯃꯗ ꯂꯤꯂꯥ 4ꯒ ꯁꯥꯟꯅꯕꯤꯔꯛꯄꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯁꯨꯝ ꯁꯥꯟꯅꯕꯤ ꯑꯗꯨꯒ ꯈꯔ ꯅꯧꯔꯛꯄ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀꯌꯥ ꯌꯥꯝꯃꯛꯄ ꯃꯇꯝꯁꯤꯗꯁꯨ 4ꯒꯤ ꯁꯤꯖꯟ ꯃꯇꯝꯗ 4 ꯁꯨꯝ ꯆꯠꯄꯤꯔꯛꯄ꯭ꯔꯣ ꯑꯁ ꯑꯩ ꯑꯗꯨ ꯁꯤꯖꯟ ꯃꯇꯝꯗ 4ꯗꯤ ꯉꯝꯗꯦ 3 ꯉꯥꯛꯇꯤ ꯆꯠꯂꯤꯀꯣ
mari sabazi yaudi yaramuni nongale di mari sabazi kwaite ne taw nongale sanu yaw adu mari en thare adu ahum de chale 시즌 마담다 자 좀 뭐시 좀 강견인 것도 없네 그죠 hoi 시즌 마담다 그게 농마다 좀 되다 뭐 어홈 저 머리 여러 컬러죠 용 농들 밖에 안 돼. 좀 eh hojiki matam ga akhoi matam do yam khine de ba hoji adu ko pesai belu di chawi hausi ti le la palising kun thani pu ga haidro adu ne adu ga akhoi matam du di ya kai da khoi na phawra matam du lising yo de adu shu aina le la ba sanar ul pa chama phong mo do teri katani khonga ma tu ko ne lupa mar fu de sang ya adu man ga pi ga puri phaja teri katani puri ma le pa de pa ku nga de ne atu man lupa ma nga de no hoji ti karai de ko la ngi ma la lising kun yo adu na ne adu ko matam du gi belu ga hoji kati ya khina re ko chung khono utare lila sana ba sapat ko lupa matam du taw sa thret ka lo chamni ya khai ga pir ku yo yo matam du gi de khine da 또 저 직지 릴라시 거기 코로나 마담들이 호는 릴라시 좀 뭐풍 파버시 넘드리 해다리 거죠 아디 아티싱제 좀 아와버기 그 좀 우제 해다리 거 아도 시기 마탕들이나 코로나시 무슨 아신 노신 그래는 로로 가시다 아직 레바 그 이랑 거기가 뭐게 손으로 라는 몰라시나 거기 릴라시 사나버지 পুরো lep래 해다리 거 시 마담시다 거리 도로기 될리 그 as kai to ni to gong khang de ai di poi lo bu to mi to ne thika to ne thika ma ti ma yo re pumot mo le bil phang de na poi lo re salak sa re aduna as ai di la to tu ma ngi mayang ni pa ne ba a ra san ma sa ne ba na gi mam ni to ne ba koi board company gi adu as ki ne ma aduna 원 상황 가 수 kar lo tek tak sum lo kan lai source of income jadi za dilana ta bato bisi ke ni to ai ka ma to le problem ke so le te ai 원 상황 ma na ba sin tha sa ji pi gi to lo kar la pa de ado za dilasi sana bisi problem ye ji ko ado ko tv da kerida sum digi radio da asa yaw lila si sum 좀 또이나 라고 좀 땡나 비런 거냐 저. 뭐 동네 저 거기 보고 이거. 예. 이 바로 내게 어떤 놈이 ai 샤핑이 오지 왜 비범지가 ai 동네 담을 수 없어 버렸다 그래. 라데 딱딱 땡 돌래 레이 비범지디 소. yes dilasi kaya kuina 좀 서로 야gen kan bigeja. 다음에 야라데 남기니다 그냥 걸리다 그래. 세이 따라오 야기. 세이 ai 오지 후부터로 와이로 거. 세이 따라오 비아이네. जैसे ऐसा दाना बोले थे नहीं वो अंदर शुगर बीपी अक्सांगी अदुवदा अनाव बोले थे वो साइ मतंग से दजा कुगी लीला पार्टी याव आर्टिस्टिंग से याम मैक्सिमम सीन मतम गुम सिंग से यामना तोइन तुमुक तब तुमुगी चांगति वाला कोन मरम वरगा तुम अनाव सी खर थिंगनजे हेतारे जे को स्ट्रोक तो बुगुम्बा तुम सकनारबा कुगी लाइव खेरबो जा क्या सो को तुम थिंगनजे हेतारे को मोइ सिंग से यामना तुम वाटवा रि सा मतम जाना सा दब सिगुमगी लंबी से सुम खर थिंगनजे हेतारे जे अब सिगुम लाक्पसिन मरम तसिंगना सिनने हाइना लौगद्रा जा कमाय तो ए मसी मी दुइनिदा साइकल तुबदे द सिबो मी यारियो बाय बाय लाइव नने दा कुंजराज है निपादो कुंजराज हाइना के हनी को सही चामर पुंसिग्रि निपादि मा माजी ओक्तो बाइबु एक सुक चाउने मुंगा सानरगा और पदन माजी जुवार सानबद मपाना हप्ता am halak pir मपान जुवार सानबम न कोइ थीरगा पोरे नि अदुगा इपो मन सलमी सुमांग लीला सलमी मा मुक यु थबुस लेते अदु यु सु थई जुवार सु सानै दु ngoksin दरे बको अदु मा सही चाम या यो चाम ने मम पुसि मी लाइक त लेबा जाना यु सुथक थक दब जोतो दब जकाउ त जाने लीला के लंबी से ला पदगी जाना जिफोबदा क्वाइदगी पामजखिबा जाना लौकिबा रोल अमा सिमते क्वाइदगी इसान पामजखि हाब लई को लई करम लीला दा करि सा अदुनि हुजिगी पंप्लेट लेतन साइ दो संग तरो दो स्ट्रे नमने दो आई कुमदा थमोय निंग निंग लाउना ला लौबुन लीडर म साबलेबा अदु थवा यावना से सानेगी लाजो अदु वाइ जा दुकी मति अमतंग जाने निसिंग बिबा व्यूअर सिंग तानि होंग दो जाय वर सिंग रा 1990 की पोते दे क्राइ निसिंग दो निसिंग रे मतम दे रेकॉर्ड से लेते अदगी लीलादु अखोगी सरकार ने रेकॉर्ड तो या लीला सनते एंटी गवर्नमेंट पेन वो बिनी ना यादे मदमाई तो ये तो
ꯑꯣꯖꯥꯅ ꯅꯤꯡꯁꯤꯡꯕꯤꯕꯀꯣ ꯑꯣꯖꯥꯅ ꯅꯤꯡꯁꯤꯡꯕꯤꯕ ꯑꯗꯨꯝ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯀꯥꯟꯁꯤꯗ ꯑꯣꯖꯥꯒꯤ ꯗꯥꯏꯂꯣग ꯇꯥꯅꯤꯡꯕꯁꯤꯡꯅ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃꯨꯛ ꯍꯥꯏꯍꯜꯂꯛꯇꯦ ꯀꯥꯏꯅ ꯋꯥꯔꯧꯕ ꯈꯔ ꯂꯩꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯣꯖꯥꯅ ꯑꯗꯨꯗꯤ ꯑꯌꯥꯝꯕ ꯀꯥꯎꯈ꯭ꯔꯦ ꯅꯍꯥꯟꯁꯨ ꯅꯤꯡꯁꯤꯡ ꯈꯣꯡꯂꯥꯡꯁꯤꯁꯨ ꯁꯪꯁꯀꯥꯔꯒꯤ ꯃꯔꯤ ꯃꯇꯦꯛ ꯑꯃ ꯇꯧꯖꯈ꯭ꯔꯦ ꯍꯧꯖꯤꯛ ꯏꯇꯦꯟꯗꯦꯕ ꯋꯥꯍꯩ ꯑꯃꯈꯛ ꯑꯣꯖꯥꯏꯕꯣꯜꯅ ꯏꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯂꯩ ꯑꯩꯅ ꯔꯣꯃꯤꯌꯣ ꯁꯥꯕꯅꯤ ꯈꯣꯟꯖꯦꯜ ꯑꯍꯨꯝ ꯍꯥꯏꯅ ꯑꯗꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯂꯤꯂꯥꯅꯤ ꯑꯗꯨꯁꯨ ꯑꯁ ꯔꯣꯃꯤꯌꯣ ꯁꯥꯕ ꯍꯥꯏꯅ ꯌꯥꯝ ꯈꯥꯃꯩꯒꯩꯗꯗꯤ ꯌꯥꯝ ꯍꯥꯏꯅꯕꯅꯤ ꯑꯗꯨꯁꯤ ꯚꯤꯂꯦꯟꯅꯤꯀꯣ ꯑꯩꯅ ꯚꯤꯂꯦꯟ ꯑꯗꯨꯗ ꯑꯩꯒ ꯇꯤꯟꯅꯔꯤꯕ ꯃꯔꯨꯞꯁꯦ ꯃꯁꯤꯅ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯒꯨꯟꯗꯥ ꯑꯣꯏꯔꯁꯨ ꯑꯩꯅ ꯃꯕꯨꯛꯆꯦꯜ ꯁꯦꯡꯅ ꯒꯨꯟꯗꯥ ꯇꯧꯕ ꯑꯃꯗꯨꯅ ꯃꯔꯧ ꯌꯥꯝ ꯇꯧꯕ ꯑꯗꯨꯗ ꯃꯥꯅ ꯌꯥꯝ ꯐꯖꯕ ꯗꯥꯏꯂꯣग ꯑꯃ ꯑꯣꯖꯥꯏꯕꯣꯜ ꯏꯕ ꯑꯃ ꯂꯩ ꯅꯪꯒꯨꯝꯕ ꯅꯤꯄꯥ ꯑꯃ ꯃꯔꯨꯞꯅꯦꯅ ꯇꯤꯟꯅꯗꯩ ꯁꯔꯨꯛꯇꯤ ꯂꯦꯡꯗ꯭ꯔꯕ ꯎꯄꯥꯜꯕꯒꯤ ꯃꯔꯥ ꯄꯥꯏꯔ ꯌꯥꯟꯖꯍꯧꯒꯦ ꯅꯣꯡꯃꯇꯁꯨ ꯎꯔꯨꯝ ꯂꯥꯡꯅꯤ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥ ꯋꯥꯍꯪ ꯑꯝꯇꯪꯒ ꯍꯪꯖꯍꯧꯒꯦꯀꯣ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯇꯦꯡꯕꯥꯡ ꯍꯥꯏꯗꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯇꯦꯡꯕꯥꯡ ꯍꯥꯏꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝꯗ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯁꯤꯟꯐꯝꯗ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯂꯥꯏꯇꯤꯡꯒꯤ ꯊꯕꯛꯇ ꯂꯩꯕꯁꯤꯡ ꯑꯔꯥꯡꯐꯝ ꯄꯨꯡ ꯌꯩꯕ ꯏꯁꯩ ꯁꯛꯄ ꯋꯥꯔꯤ ꯂꯤꯕ ꯑꯗꯨꯒ ꯑꯦꯅꯤ ꯑꯥꯔꯇꯤꯁꯄꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯇꯦꯡꯕꯥꯡ ꯍꯥꯏꯅ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯈꯥꯗ ꯊꯝꯕꯤꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯃꯗꯤ ꯑꯣꯖꯥ ꯐꯪꯕꯤꯕ꯭ꯔꯥ ꯀꯌꯥꯔꯛ ꯐꯪꯉꯦ ꯑꯩ ꯍꯟꯗꯛꯀ ꯑꯅꯤꯔꯛ 23, 24 ꯑꯅꯤꯔꯛ ꯀꯌꯥ ꯐꯪꯕꯤꯒꯦ 30,000 ꯂꯤꯁꯤꯡ 30 ꯑꯗꯨꯒ ꯁꯤꯗ ꯚ꯭ꯌꯨꯋꯔꯁꯤꯡꯅꯁꯨ ꯈꯪꯕꯤꯅꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯀꯣ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯂꯩꯔꯒ ꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯥꯔꯇꯤꯁꯀꯤ ꯇꯦꯡꯕꯥꯡꯁꯤꯗ ꯀꯔꯝ ꯍꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯖꯥꯅ ꯊꯦꯡꯅꯕꯤꯕꯗꯣ ꯈꯤꯇꯪ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯨ ꯁꯤꯝꯇ ꯃꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗꯣ ꯃꯣꯏ ꯑꯗꯨꯝ ꯀꯟꯁꯜ ꯇꯧꯕꯅꯤ ꯃꯣꯏꯅ ꯁꯦ ꯊꯥꯒꯠꯂꯣꯅ ꯆꯍꯤꯒꯤ ꯀꯧꯔꯛꯀꯅꯤꯀꯣ ꯑꯗꯨ ꯊꯥꯒꯠꯂꯒ ꯈꯟꯕ ꯈꯟꯗꯕ ꯍꯥꯏꯅ ꯑꯃꯁꯨ ꯂꯩ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯇꯧꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯑꯃ ꯃꯁꯛꯁꯨ ꯈꯪꯕꯤꯔꯕꯅꯤ나 ꯊꯥꯒꯠꯄꯗ ꯑꯗꯨꯝ ꯁꯦꯂꯦꯛ ꯇꯧꯈꯤ ꯑꯗꯣ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯊꯥ ꯇꯔꯨꯛꯇ ꯁꯤ ꯑꯃꯨꯛ ꯊꯥꯏ ꯆꯍꯤ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯄꯦꯟꯁꯤꯜꯗꯅ ꯁꯔꯀꯥꯔꯒꯤ ꯁꯔꯚꯤꯁ ꯇꯧꯕꯗ ꯑꯩꯈꯣꯏ ꯐꯣꯇꯣ ꯊꯥ ꯇꯔꯨꯛꯇ ꯀꯥꯞꯄꯤꯗꯅ ꯃꯥꯁꯤ ꯍꯤꯡꯉꯤ ꯅꯠꯇ꯭ꯔꯒ ꯁꯤꯔꯦ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯤꯁꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯆꯪꯉꯦꯀꯣ ꯑꯗꯒꯤ ꯂꯥꯏꯐ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯍꯤꯡꯉꯤ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯑꯗꯒꯤ ꯑꯥꯙꯥꯔ ꯑꯃ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡ ꯑꯣꯊꯣꯔꯥꯏꯖ ꯑꯃ ꯆꯦꯅꯥ ꯃꯔꯤꯁꯦ ꯄꯦꯖ ꯃꯔꯤꯁꯤ ꯊꯥ ꯇꯔꯨꯛꯀꯤ ꯊꯥꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯍꯤ ꯑꯃꯗ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯅꯤ ꯊꯥꯕꯅ ꯆꯦ ꯑꯅꯤꯔꯛ ꯊꯥꯒꯗꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯤ ꯑꯣꯖꯥ ꯍꯪꯅꯤꯡꯕꯗꯤ ꯌꯥꯝ ꯂꯩ ꯑꯗꯣ ꯑꯣꯖꯥꯒꯤꯁꯨ ꯃꯇꯝꯁꯦ ꯌꯥꯝ ꯆꯤꯟꯕꯅꯤꯅ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯦꯁ ꯑꯦ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯁꯤꯒꯤ ꯃꯦꯁꯦꯖ ꯑꯃꯇꯪ ꯄꯤꯕꯤꯔꯝꯃꯨ ꯍꯣꯏ ꯃꯁꯤꯗꯤ ꯏꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯇꯧꯕꯤꯔꯨꯁꯨ ꯍꯛꯆꯥꯡꯁꯤꯗꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯕ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯕ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯅꯅꯕ ꯍꯣꯠꯅꯕꯤꯕ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯑꯥꯔꯠꯁꯦ ꯃꯇꯝ ꯁꯥꯡꯅ ꯇꯧꯕꯤꯕ ꯑꯣꯏꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯩꯁꯨ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯅꯨꯡꯖꯥꯛ ꯈꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯔꯒ ꯏꯔꯥꯡ ꯄꯂꯥꯡꯁꯤ ꯅꯦꯝꯃꯛꯑꯒ ꯃꯤꯌꯥꯝ ꯃꯔꯛꯇ ꯑꯩ ꯍꯤꯡꯉꯤꯅ ꯍꯥꯏꯕꯒꯤ ꯀꯨꯝꯍꯩꯁꯤ ꯎꯠꯆꯔꯝꯒꯦ ꯍꯥꯏꯕꯁꯤ ꯑꯩ ꯊꯃꯣꯏꯗ ꯄꯨꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥꯕꯨ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯤꯀꯨꯞ ꯈꯔꯗꯪ ꯑꯣꯖꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯤ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯑꯣꯖꯥꯅ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯉꯛꯄꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒ ꯏꯆꯥ ꯏꯁꯨꯁꯤꯡꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯇꯧꯕꯤꯕ ꯉꯝꯕꯤꯕ ꯑꯗꯨꯒ ꯏꯆꯥ ꯏꯁꯨꯁꯤꯡꯗꯁꯨ ꯑꯣꯖꯥꯒꯤ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛꯇ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯑꯣꯏꯕ ꯉꯝꯕ ꯑꯣꯏꯕꯤꯔꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯁꯨ ꯊꯝꯕꯤꯔꯒ ꯑꯣꯖꯥꯕꯨ ꯉꯥꯏꯍꯥꯛꯇꯪ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯔꯣꯏꯕꯗ ꯑꯣꯖꯥꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯅꯨꯄꯤ ꯁꯥꯕꯤꯅꯤꯡꯉꯥꯏ ꯇꯧꯔꯛꯀꯅꯨꯀꯣ ꯊꯤꯟꯇꯠꯅꯁꯤꯔꯣ ꯌꯥꯝ ꯇꯧꯏꯀꯣ ꯀꯁꯥꯔꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗꯁꯨ ꯏꯇꯥꯎꯒ ꯄꯨꯜꯂꯤꯉꯩꯗ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯅꯪꯅ ꯃꯪꯉ ꯍꯜꯂꯛꯄꯗꯣ